Ima Loktak Expo 2025 ki ngasing mari ni chanbagi oina thamjariba wagi saknai raba artist sing unabagi tharum lakhut chegen aduga aigi ko host oina nagadorina becomes lekat pirakse akhoi wari changna na kaukhatse akhoi mayam sin ubi leire mangda saknai raba artist ani lengsin bidana leire ani samahana kaukalaga ahum suba sama koi suspense na thamtare ahum subom se leine hai dai ni kamai ngol ahum subom se leine hai badradum de koi na suspense na thamjara sir hello adum matam thuda na koi na ahum jin na phadong ma doksan ma da phare da ahum subai de nei khai bi ne haido khre na haido khre bi ta san gi anyway mami ni pandri na kisu kai de na by the way mayam gi ahuma khubang ne ahuma khubang aduna loi rabo sindai khubang aduna loi rabo okay ai thitha ba tawduna mayam na khawrang na ngai deba mang da suleng sin na lei raba yam na versatile oiba film star su oiba singer su oiba stage anchor su oiba ai tare akoi na su look up tawjaba and your friend Bonnie Sharma Atau kubang the man the DJ. Ain handles on the say. Welcome on the stage. Thanks, please. May I Lois. Cheek. So good evening, Bonnie, ma'am. Hold up the loud hi, Bonnie. So Bonnie I'm the Sandra Gimia my time. Mahat Yang and she like since who the Kai Power my head out of the the response of the mighty reaction of the mighty with the Mapasang oil money. Not my deal with it. See exposing it. Magi matik may kan mahit ang nalila. Yang paba kaya na may kisong na ay bawangi margin na tao na so kaya na sige expo gi bahit siya pat nuay ba sige may man yang nuay sige masih thong sila sa ya ba ang sige sige kaya kan nuay ba niya Loktak ko pangi lai ba ko gi ay sige yay na kus da nami ba nuksinna yay ba da kari phauge ba ko gi romantic oi ba du ba cinema gi wakhan ga la bra dum ni sine Loktak sini dum kana thawna dum wana ga dang hai ta ko gi culture ko gi identity Loktak imang le ram na di ko ni kono si ko gi culture gi phaja ba amatan le ram dum si sei no mai gi ho ga loi no sat na bi sat no sat na sige apa na pam na sige to an ma ba ase mo mag sine ai gi su hai ta ko ni kata gi ta ai gi su yam na ka ni yam top ba dum ba ma ka gi experience ni ku na pam ni lo ta ban su na pam ga no ai ta ga sa ba si it will go down the history da dum ning sing na le ho ga ni ya na du ga boni su ka han ba ku gi ma lo ta expose ki matang da yam na miyam le na ma pi visit asigi oiram gani boni gi oiram moi hai se miyam chumro ta hai re chumi la le ta hai la le hai ro chumi hai ro makon hawale nangwe ko na midda tv da dum ur ga le ba midna sangsang u bangam zada ba iswar gum lo ni pas mang da le paga na mayam phunje ja big pai da sendra yi praja mayam sing sing aho ba khonje nam tanga mayam je kamai to gi tang lau biro Thagachari matam punamakta ikoi mayamna matam mayamgi kuwakta ko ngaraga leizari ado sab mayamgi loksing na ba mayamgi kahani mid mai wena ba boni gi art sin chama ko gi journey masi mata ji ba flashback of tang lak sin kamai to ki no mayam ji khang ba ya ba kari struggle thing na ki kana da tam ki har mu chin si masi ya ba yam sang di sang li ra de le sampat tawra ga de ai gi mung si ima
baba ani machi no theater baba theater worker ni actors were here baba Manipur Dramatic Union moi je dum horok padagi amali matam gi hai jo ta early 60s late 50s ki adi theater gi movement sagala pamatam gi yaura ba imaso 60 matam late 60s matam ni active boy ba 60s ki actor mo moi ni gi jin adamai pa me gi ga imana sum ana oida ana drama yasin musakada sammaga dum ba ko ni sa ko sa sumena ai ni ga pakka phammaga moi drama tamba si ni to uru na galing ari ure ado gi itil na dum aina school coming ai de so dum lekai cultural program ani yong sangi ro school da so teachers day motor to sharing active any participation ma to na bugi ai fancy dress ma ai ama fancy dress ta ma ora lekai fancy dress school at maina horak paduna 90s ki early 90s ki matam nagi di sum baba na so ai theater yong gi ai bagi kan se baba da sum ai ba mid 90s ki try again ina how to 95 96 try again theater join to the Pacific Dramatic Association adu dagi sum patuna mandi da mo lai adu dagi patuna mandi da si tara mo kare hina Zadi makan train da kan da sumang nila 2005 pe ni ko na jadi sumang nila da 5 years ko mo the thing the film sumang na the exposure to param ni na sumang la the film the role masa ka na na tra su main adu ai di PLM tuna exposure ma param ko sa main la sigi marak sida theater tau padagi right nama padagi adi happily ngai dengan theater gi career karena torpa matam sida gi swai de di swai gi za matak sidi yang kai na wari di like hinna na bagi sabai tong na gi di society kunai da sa da dia di imung siama tibang sa ba ni na adara Panjaba artsina ani ji pa ni ko na ko da adu yam thina wa to ni na tan na thaba kai ngum to le hai to ja adugi akoi warak bagi struggle du na buni si yona idam na pham hai ga si yona yobuna mi si adugi struggle bugi mahai ama ne na ko ni su lok sei hai ta mani da buni gi maman yam laba wahai ki amsu thambi gre aduga da buni akoi hojit hogolai ba naha singchida akoi social media su akoi miam ubire haibidi reels kumba adagi hanagi art and culture pam gi sang se hojit yam hingala bai mai u phang adui da sagi mapandi akoi na social media dance to jaba magi lamching lamta pudi leita ba hai ta adugi si matang sida mahabu kamaina haidi actor mana chogana ngasagi da puri gi sumaina orakna bona matamda kari thogdang lawba aduga kana na guideline piba magi family na kai darka lege habdo adu su da puri gi site gi mayam tam thambira bning sing jari object se akoi sapal ka technological advancement hai digital ki internet ki kan man object se da Sigi, sigi tools di ampal ya to. Luri je exposure live je, je habi ba. Exposure je am line up pang ba sina. Ko je tuna bagi maram di ore. mani Real samasya mga ini impression na jadi kari gumba aina paksa ba mangang giba paksa ba bok amada dum overnight no mo da power ya to do
ꯑꯩꯈꯣꯏꯒꯤ ꯃꯆꯥꯛꯇꯤ ꯑꯗꯨ ꯈꯪꯅꯗꯤ ꯁꯨꯗꯔꯤ ꯑꯗꯨꯅꯗꯤ ꯀꯔꯤꯌꯔ ꯑꯃ ꯁꯦꯝꯃꯗꯤ ꯑꯗꯨꯃꯥꯏꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯂꯥꯟ ꯆꯪꯕꯒꯨꯝꯕꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏ ꯄꯔꯐꯣꯔꯃꯔ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯁꯛꯄꯕꯨ ꯑꯣꯏꯔꯁꯨ ꯑꯦꯛꯇꯤꯡ ꯇꯧꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯟꯊꯦꯡ ꯑꯃꯅꯤ ꯃꯤꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯒ ꯃꯤꯌꯥꯝꯕꯨ ꯄꯨꯛꯅꯤꯡ ꯄꯦꯜꯍꯜꯂꯒ ꯊꯃꯣꯏ ꯄꯦꯟꯖꯕ ꯄ꯭ꯔꯣꯐꯦꯁꯟ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯗꯨꯅ ꯍꯤꯡꯅꯕ ꯑꯩꯒꯤ ꯄꯨꯛꯆꯥꯛ ꯂꯝꯕꯤꯁꯨ ꯊꯥꯛꯇꯣꯏꯅꯤ ꯑꯗꯨꯒ ꯄꯣꯄꯨꯂꯥꯔꯤꯇꯤ ꯐꯦꯝꯁꯨ ꯇꯥꯟꯗꯣꯏꯅꯤꯅ ꯃꯆꯥꯛ ꯌꯥꯝꯅ ꯆꯪꯉꯦ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯀꯩꯁꯨ ꯑꯩ ꯉꯥꯡꯖꯔꯤꯕ ꯍꯥꯏꯁꯤ ꯌꯥꯝ ꯃꯄꯨꯡ ꯐꯥꯗꯕ ꯀꯩꯅꯣ ꯑꯃꯅꯤ ꯃꯔꯝꯗꯤ ꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯥꯁꯤꯡ ꯁꯤ ꯌꯥꯝꯅ ꯃꯄꯥꯟ ꯑꯩ ꯌꯥꯗꯕ ꯀꯣꯛꯊꯣꯛ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯑꯩ ꯌꯦꯡꯅꯤꯡꯗꯕ ꯍꯥꯏꯕꯗꯤ ꯁꯤꯗꯤ ꯍꯥꯏꯗꯤ ꯌꯥꯝ ꯂꯨꯕ ꯄꯣꯠ ꯃꯤꯌꯥꯝꯅ ꯁꯛ ꯐꯖꯩ ꯑꯩ ꯄꯔꯁꯣꯅꯥꯂꯤꯇꯤ ꯌꯥꯝ ꯂꯩ ꯃꯇꯤꯛ ꯃꯒꯨꯟ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯁ꯭ꯀꯤꯜ ꯌꯥꯝꯅ ꯇꯦꯂꯦꯟ ꯌꯥꯝꯅ ꯂꯩ ꯑꯦꯛꯇꯤꯡꯒꯤ ꯑꯣꯏꯔꯣ ꯁꯛꯁꯨ ꯌꯥꯝ ꯐꯖꯔꯦ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯇꯕ ꯅꯨꯃꯤꯠꯇ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤꯁꯤꯅ ꯑꯥꯔꯇꯤꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯒꯨꯝꯕꯖꯥꯠꯅꯤ ꯔꯥꯖꯅꯤꯇꯤꯗꯁꯨ ꯃꯤꯌꯥꯝꯅ ꯌꯥꯔꯛꯇꯕ ꯅꯨꯃꯤꯠ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯛꯇꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯒꯦ ꯅꯠꯇ꯭ꯔꯒ ꯏꯁꯇꯥꯔ ꯑꯃ ꯍꯥꯏꯗꯤ ꯁꯤꯗ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯃꯈꯛ ꯑꯣꯏꯔꯒꯦ ꯈꯜꯂꯒꯗꯤ ꯇ꯭ꯔꯦꯟ ꯇꯧꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤꯅꯤ ꯃꯔꯝꯗꯤ ꯆꯪꯒꯗꯧꯔꯤꯕ ꯂꯥꯟꯁꯦ ꯏꯁꯇꯥꯔ ꯑꯣꯏꯕꯗꯤ ꯂꯥꯏ ꯑꯣꯏꯔꯒ ꯂꯩꯕꯗꯤ ꯂꯨꯏ ꯍꯥꯏꯗꯅ ꯃꯤꯊꯨꯟ ꯆꯀ꯭ꯔꯕꯔꯇꯤꯅ ꯍꯥꯏꯕ ꯐꯖꯕ ꯑꯃ ꯂꯩ ꯌꯥꯝ ꯐꯖꯕ ꯗꯥꯕꯨꯅꯤꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯏꯁꯇꯥꯔ ꯑꯣꯏꯕꯗꯤ ꯂꯥꯏ ꯑꯣꯏꯔꯒ ꯀꯨꯏꯅ ꯂꯩꯕꯁꯦ ꯁꯤꯗꯤ ꯂꯨꯏ ꯃꯦꯟꯇꯦꯟ ꯇꯧꯕꯁꯦ ꯐꯦꯝꯁꯦ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯊꯝꯕꯁꯦ ꯃꯣꯔꯦꯜ ꯆꯪꯉꯤ ꯅꯣꯠ ꯑꯣꯟꯂꯤ ꯉꯁꯥꯏꯒꯤ ꯈꯛꯇꯅ ꯌꯥꯗꯦ ꯁꯛꯅ ꯈꯛꯇ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯃꯣꯔꯦꯜ ꯆꯪꯉꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯏꯊꯤꯛꯁ ꯁꯃꯥꯖꯇ ꯀꯃꯥꯏꯅ ꯆꯠꯅꯤ ꯑꯗꯩ ꯏꯁꯥ ꯌꯥꯝ ꯅꯤꯌꯣꯝ ꯆꯨꯝꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯛꯀꯗꯣꯏꯅꯤꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤ ꯁꯣꯔꯠꯀꯠꯇ ꯆꯠꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯂꯥꯛꯄ ꯍꯥꯏꯗꯤ ꯃꯤꯁꯦ ꯃꯔꯨꯑꯣꯏꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯡꯗ ꯂꯣꯏꯅꯃꯛꯇ ꯀꯥꯟꯅꯗ꯭ꯔꯒꯁꯨ ꯑꯥꯔꯠ ꯇꯧꯒꯦ ꯈꯟꯖꯕ ꯏꯅꯥꯎꯁꯤꯡ ꯏꯆꯟꯁꯤꯡ ꯌꯥꯎꯔꯝꯃꯒꯗꯤ ꯐꯥꯎꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯇꯝꯍꯧꯕ ꯁꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯄ ꯋꯥ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯈꯨꯕꯥꯛ ꯍꯧꯕꯝꯗ ꯈꯣꯟꯃꯤꯟꯅꯁꯤꯅꯦ ꯃꯁꯤ ꯑꯩꯅ ꯍꯣꯏ ꯇꯥꯕꯗꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯀꯅꯥꯕꯨ ꯈꯪꯗꯦ ꯍꯦꯛꯇ ꯔꯤꯜꯁꯦ ꯍꯦꯛꯇ ꯅꯝꯃꯒ ꯔꯤꯜꯁꯦ ꯐꯥꯎꯔꯒ ꯍꯦꯛꯇ ꯁꯦꯂꯤꯕ꯭रिꯇꯤ ꯀꯥꯕꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦ ꯑꯗꯨꯅ ꯀꯥꯕ ꯊꯨꯔꯤꯉꯩ ꯀꯨꯝꯃꯛꯄꯁꯨ ꯑꯗꯨꯝ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯁꯦꯂꯤꯕ꯭रिꯇꯤꯗꯤ ꯑꯣꯏꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯔꯤल्सꯇꯗꯤ ꯐꯖꯅ ꯅꯩꯈꯥꯏꯔꯕ ꯑꯗꯣ ꯂꯝꯕꯤꯗꯒ ꯊꯦꯡꯅꯔꯀꯥꯟꯗ ꯃꯥꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯋꯥꯡꯖꯅꯤꯡꯕꯒꯤ ꯆꯥꯡꯁꯦ ꯃꯤꯅꯒ ꯅꯨꯄꯥꯅꯒ ꯑꯣꯏꯒ ꯍꯥꯏꯕ ꯀꯥꯟꯗ ꯈꯨꯃꯝꯗꯕꯤꯗꯒ ꯆꯠꯁꯟꯈꯤꯕꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯕ ꯁꯨꯃꯥꯏꯅ ꯀꯨꯝꯕꯁꯨ ꯑꯗꯨꯝ ꯊꯨꯒꯅꯦꯕ ꯃꯥꯅꯦ ꯍꯥꯏꯗꯤ ꯃꯦꯟꯇꯦꯟ ꯇꯧꯕꯗꯣ ꯉꯁꯥꯏꯒꯤ ꯑꯗꯨꯗ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯗꯣ ꯇꯧꯕꯅꯤꯅ ꯃꯥꯒꯤ ꯄꯤꯛꯇꯣ ꯌꯥꯝ ꯅꯦꯝꯃꯦ ꯁꯤꯒꯤ ꯁꯦꯟꯗ꯭ꯔꯥꯒꯤ ꯅꯥꯀꯟꯁꯤ ꯂꯩ ꯆꯤꯡꯁꯤꯒ ꯍꯤꯃꯥꯂय ꯆꯤꯡꯗꯣꯟꯗꯨꯒꯗꯤ ꯃꯥꯟꯅꯗꯦ ꯑꯩꯅ ꯍꯥꯏꯖꯕ ꯁꯦꯟꯗ꯭ꯔꯥꯒꯤ ꯆꯤꯡꯗꯣꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯀꯤꯡ ꯗꯤꯁꯇꯦꯟꯁ ꯁꯤ ꯉꯥꯛꯇꯪꯗ ꯃꯤꯅꯤꯠ 5ꯗ ꯃꯇꯣꯟ ꯌꯧꯅꯦꯕ ꯍꯤꯃꯥꯂय ꯆꯤꯡꯗꯣꯟꯒꯤ ꯑꯣꯏꯒꯗꯕꯁꯨ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦꯕ ꯆꯤꯡ ꯃꯇꯣꯟꯗꯤ ꯆꯞꯇꯤ ꯃꯥꯟꯅꯩ ꯄꯤꯛꯇꯨ ꯅꯦꯝꯕ ꯃꯇꯣꯟꯗꯣ ꯅꯦꯝꯃꯨꯕꯩꯅꯤ ꯊꯨꯅ ꯑꯗꯨꯝ ꯀꯨꯝꯃꯛꯄ ꯇꯥ ꯃꯇꯣꯟ ꯌꯧꯔꯒꯗꯤ ꯁꯣꯔꯤ ꯁꯟꯖꯝꯒꯤ ꯏꯁꯩ ꯑꯃ ꯆꯤꯡ ꯃꯊꯛ ꯀꯥꯕꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯗꯣꯏꯁꯤꯗꯤ ꯆꯤꯡ ꯃꯇꯣꯟꯁꯤ ꯌꯧꯔ ꯃꯇꯨꯡꯗ ꯑꯗꯨꯗ ꯀꯨꯏꯗꯕꯤꯗ ꯇꯥꯗꯕꯤꯗ ꯌꯥꯜꯂ ꯂꯩꯕꯗꯨ ꯆꯤꯡꯁꯤꯗꯤ ꯋꯥꯡꯉꯤꯈꯩꯗꯤ ꯅꯨꯡꯁꯤꯠꯁꯨ ꯀꯜꯂꯛꯀꯅꯤ ꯑꯣꯛꯁꯤꯖꯦꯟ ꯐꯪꯉꯣꯏ ꯁꯥ ꯀꯩꯁꯨ ꯊꯣꯛꯂꯛꯀꯅꯤ so many disturbance obstacle ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯦꯕ ꯏꯟꯙꯅꯕ ꯑꯗꯣ ꯑꯗꯨꯗ ꯈꯥꯡꯉꯒ ꯂꯦꯞꯄ ꯀꯨꯏꯅ ꯂꯦꯞꯄꯗꯨꯅꯤ ꯀꯨꯝꯗꯕꯗꯤ ꯌꯥꯔꯣꯏ ꯅꯣꯡꯃꯗꯤ ꯍꯣꯏ ꯅꯣꯡꯃꯗ ꯀꯨꯝꯒꯅꯤ ꯑꯥꯔꯠꯇ ꯂꯩꯕ ꯍꯥꯏꯁꯤ ꯃꯇꯨꯡ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯛꯄ ꯍꯥꯏꯕ ꯑꯃ ꯑꯗꯨꯝ ꯂꯥꯛꯆꯩ ꯍꯥꯏꯇꯥꯔꯦ ꯗꯥꯕꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯤꯂꯝ ꯏꯁꯇꯥꯔ ꯃꯌꯥꯝꯁꯨ ꯎꯖꯔꯦ ꯑꯗꯨꯒ ꯗꯥꯕꯨꯅꯤꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯌꯨꯠ ꯑꯣꯏꯔꯒ ꯂꯩꯕ ꯐꯤꯒꯔꯁꯦ ꯑꯗꯨꯝ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯁ꯭ꯀꯤꯟꯁꯦ ꯌꯥꯝ ꯀ꯭ꯂꯤꯟ ꯑꯣꯏꯔꯒ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯒ ꯂꯩꯕ ꯎꯕꯁꯦ ꯃꯁꯤ ꯗꯥꯕꯨꯅꯤꯁꯦ ꯆꯥꯕ ꯊꯛꯄꯗꯁꯨ ꯌꯥꯝ ꯃꯦꯟꯇꯦꯟ ꯇꯧꯔꯝꯗꯧꯁꯨ ꯃꯥꯜꯂꯤ ꯁꯥꯏ ꯖꯒꯥꯗ ꯗꯥꯕꯨꯅꯤ ꯍꯥꯒꯠꯆꯕ ꯃꯥꯜꯂꯤ ꯃꯌꯥꯝ ꯆꯨꯝꯗ꯭ꯔꯅꯦ
ꯑꯗꯣ ꯋꯥꯅꯤꯒꯤ ꯕ꯭ꯌꯨꯇꯤ ꯇꯤꯞꯁ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯕ꯭ꯌꯨꯇꯤ ꯇꯤꯞꯁꯦ ꯁꯦꯀ꯭ꯔꯦꯠ ꯍꯥꯏꯇꯥꯔꯦ ꯍꯧꯒꯠꯂꯛꯏꯕ ꯗꯥꯕꯨꯅꯤꯒꯤ ꯃꯈꯥꯗ ꯂꯥꯛꯀꯗꯕ ꯑꯅꯧꯕ ꯌꯨꯠꯁ ꯑꯃꯗꯤ ꯑꯦꯛꯇꯔꯁꯤꯡꯁꯤꯅ ꯃꯇꯧ ꯈꯤꯇꯪꯗ ꯑꯣꯏꯔꯒꯁꯨ ꯇꯝꯖꯍꯧꯅꯕ ꯌꯥꯝ ꯌꯨꯠꯐꯨꯜ ꯌꯦꯡꯕꯗ ꯅꯛꯁꯟꯅ ꯌꯦꯡꯉꯀꯥꯟ ꯂꯣꯏ ꯈꯨꯏꯔꯕꯅꯤꯗ ꯁꯨꯝ ꯃꯄꯨꯝ ꯑꯣꯏꯅ ꯌꯦꯡꯕꯗꯨꯗ ꯀꯩꯅꯣ ꯇꯧꯕꯁꯨ ꯑꯗꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯅꯣꯏꯈꯠꯄ ꯈꯣꯠꯀꯠꯄꯗꯤ ꯇꯧꯗꯦ ꯁꯤꯒꯤꯗꯃꯛꯇꯗꯤ ꯉꯁꯥꯏ ꯑꯩ ꯊꯣꯏꯅ ꯖꯣꯇꯣꯟ ꯇꯧꯕ ꯂꯩꯇꯦꯗꯤ ꯖꯣꯇꯣꯟ ꯇꯧꯅꯕꯒꯤ ꯃꯇꯝꯁꯨ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯩꯁꯨ ꯆꯥꯡꯅ ꯌꯥꯝ ꯈꯪꯕꯤꯔꯝꯃꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯊꯕꯛꯀꯤ ꯁ꯭ꯇꯥꯏꯜꯁꯤꯗꯤ ꯁꯤꯡꯖꯨꯒꯤ ꯀꯩꯅꯣ ꯑꯂꯨꯒꯤ ꯃꯊꯦꯜ ꯂꯣꯏꯅꯃꯛ ꯇꯧꯁꯟꯕ ꯍꯤꯡꯅꯕ ꯁꯔꯚꯥꯏꯚ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯍꯛꯆꯥꯡ ꯐꯤꯒꯔ ꯁꯦꯝꯅꯕꯒꯤ ꯑꯣꯏꯅꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯗꯕꯁꯦ ꯌꯥꯝ ꯐꯩ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯄꯩꯁꯥ ꯄꯥꯏꯗꯕꯩ ꯀꯥꯟꯅꯕꯁꯨ ꯂꯩ ꯍꯥꯏꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯗꯤ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯁꯜꯂꯦ ꯆꯥꯅꯤꯡꯕꯗꯣ ꯈꯜꯂꯒ ꯆꯥꯕꯤꯅꯦ ꯏꯟꯖꯥꯡ ꯃꯛꯇ ꯊꯣꯡꯉꯁꯨ ꯃꯔꯦꯡ ꯃꯍꯥꯎ ꯊꯣꯛꯄ ꯌꯥꯝ ꯊꯣꯡꯉꯛꯑꯅꯤ ꯆꯥꯒꯜꯂꯦ ꯑꯗꯨꯅ ꯁꯤꯒꯤꯗꯤ ꯑꯩꯅ ꯆꯤꯟꯖꯥꯛꯀꯤ ꯍꯩꯅꯕꯤ ꯑꯃꯗꯤ ꯂꯩꯍꯧꯔꯦ ꯃꯔꯝꯗꯤ ꯑꯩ ꯊꯥꯎꯁꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯕ ꯑꯣꯏꯗ꯭ꯔꯦ ꯊꯥꯎꯁꯤꯃ ꯁꯤꯁꯨ ꯑꯩꯒꯤ ꯒ꯭ꯔꯣꯠ ꯑꯞꯇ ꯌꯥꯎꯖꯔꯦ ꯍꯥꯏꯗꯤ ꯑꯩ ꯉꯁꯥꯏ ꯂꯥꯏꯔꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯗꯤ ꯃꯔꯦꯡ ꯃꯍꯥꯎ ꯌꯥꯝ ꯊꯣꯛꯄ ꯆꯥꯔꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨ ꯍꯦꯕꯤꯠ ꯑꯣꯏꯈꯤꯕ ꯍꯥꯏꯕꯗꯤ ꯍꯦꯕꯤꯠ ꯏꯁ ꯁꯦꯀꯦꯟ ꯅꯦꯆꯔ ꯍꯥꯏꯅꯩ ꯍꯧꯗꯣꯡꯅ ꯉꯥ ꯆꯥꯕꯁꯦ ꯉꯥ ꯆꯥꯗꯕ ꯍꯧꯗꯣꯡ ꯂꯩꯌꯦꯕ ꯁꯨꯝ ꯉꯥ ꯄꯤꯖꯈꯤꯗꯕ ꯃꯣꯏ ꯏꯃꯨꯡꯗ ꯁꯨꯝ ꯄꯤꯖꯈꯤꯗꯕꯗꯤ ꯁꯪꯒꯣꯝ ꯑꯣꯏꯅ ꯁꯨꯝ ꯄꯤꯊꯛꯈꯤꯗꯦ ꯃꯥꯁꯦ ꯉꯥ ꯆꯥꯒꯗꯕ ꯍꯦꯕꯤꯠ ꯑꯣꯏꯈꯤꯕ ꯅꯦꯆꯔ ꯑꯣꯏꯈꯤꯕ ꯂꯥꯏꯛ ꯑꯩꯅ ꯑꯩꯒꯤꯗꯤ ꯀꯥꯡꯁꯣꯏ ꯏꯔꯣꯟꯕꯁꯦ ꯁꯤ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯄꯥꯝꯃꯦ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯁꯤꯅ ꯂꯥꯏꯔꯦ ꯆꯝꯁꯨ ꯆꯝꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯄꯨꯡ ꯌꯦꯡꯉꯝꯃꯤꯁꯦ ꯉꯁꯥꯏꯒꯤ ꯁꯦꯀꯦꯟ ꯑꯥꯔꯇꯤꯁꯁꯦ ꯀꯧꯅꯕꯒꯤꯅꯦ ꯑꯗꯣ ꯀꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯉꯁꯥꯏ ꯍꯪꯅꯤꯡꯕ ꯋꯥ ꯑꯃꯇꯪ ꯍꯪꯕꯤꯌꯨꯁꯦ ꯕꯣꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯀꯔꯤꯗ ꯀꯨꯝꯍꯩ ꯍꯔꯥꯎꯗ ꯐꯦꯟꯁꯤ ꯗ꯭ꯔꯦꯁ ꯌꯥꯝ ꯌꯥꯎꯔꯛꯑꯦ ꯍꯥꯏꯕꯁꯤꯗ ꯑꯩ ꯃꯤꯠꯇ ꯇꯥꯅ ꯎꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣꯒꯨꯝꯕ ꯅꯨꯄꯤꯒꯨꯝꯕ ꯁꯥꯔꯛꯄ꯭ꯔꯥꯕ ꯃꯔꯛ ꯃꯔꯛꯇꯒ ꯅꯨꯄꯤ ꯁꯥꯕ ꯌꯥꯎꯈꯤꯕ꯭ꯔꯥ ꯀꯔꯤꯗꯤ ꯁꯦꯠꯂꯒ ꯊꯣꯛꯈꯤꯒꯦ ꯍꯥꯏꯐꯦꯠꯇꯪ ꯅꯤꯡꯁꯤꯡꯕꯤꯕ ꯌꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅꯤ ꯃꯁꯤ ꯑꯩꯒꯤ ꯏꯟꯇꯔꯚꯤꯌꯨꯗ ꯉꯁꯤ ꯑꯗ ꯃꯃꯥꯡ ꯃꯌꯥꯝ ꯑꯃ ꯇꯤꯚꯤ ꯇꯣꯛ ꯀꯌꯥ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯗꯤ ꯌꯥꯎꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨ ꯂꯤꯔꯝꯗꯕ ꯍꯥꯏꯇꯥꯔꯦ ꯀꯥꯡ ꯁ꯭ꯀꯤꯞ ꯇꯧꯕ ꯆꯠꯈꯤꯕꯁꯦ ꯐꯦꯟꯁꯤ ꯗ꯭ꯔꯦꯁꯁꯦ ꯑꯩ ꯑꯗꯨꯝ ꯅꯨꯄꯤꯗꯤ ꯁꯥꯔꯛꯇꯦ ꯅꯨꯄꯤꯗꯤ ꯐꯦꯟꯁꯤ ꯗ꯭ꯔꯦꯁꯇꯗꯤ ꯁꯥꯔꯛꯇ꯭ꯔꯦ ꯑꯌꯥꯝꯕꯅ ꯈꯤꯇꯪ ꯌꯥꯝ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔ ꯑꯉꯥꯎꯕꯒꯨꯝꯕ ꯑꯩꯗꯤ ꯄ꯭ꯔꯦꯡꯁ ꯑꯣꯏꯔꯕ ꯍꯥꯏꯇꯥꯔꯦ ꯁꯥꯕ ꯑꯩꯅ ꯄ꯭ꯔꯦꯡꯁ ꯑꯣꯏꯕ ꯁꯥꯕꯁꯦ ꯃꯌꯥꯝꯅ ꯑꯩ ꯚꯔꯖꯟ 2-3ꯒ ꯊꯣꯛꯑꯦꯕ ꯑꯩꯅꯗꯤ ꯍꯟꯖꯜꯂꯦ ꯍꯥꯏꯅ ꯃꯊꯪꯒꯤꯗꯗꯤ ꯑꯗꯨ ꯇꯧꯔꯔꯣꯏꯒ ꯍꯥꯏꯕ ꯑꯗꯨ ꯇꯧꯕ ꯍꯥꯏꯅ ꯑꯩꯅ ꯚꯔꯖꯟꯁꯤ ꯃꯈꯟꯒ ꯊꯥꯡꯗꯣꯛꯑꯦ ꯃꯇꯝꯗꯨ ꯌꯥꯝ ꯅꯨꯡꯁꯤꯖꯅ ꯑꯩꯅ ꯐꯦꯟꯁꯤ ꯗ꯭ꯔꯦꯁ ꯊꯣꯛꯄꯁꯦ ꯌꯨꯝꯗꯒꯤ ꯑꯩ ꯀ꯭ꯂꯕ ꯐꯣꯛꯁꯦ 150 ꯃꯤꯇꯔꯁꯀꯨꯝꯕ ꯁꯥꯡꯉꯦꯕ ꯄꯔꯐꯣꯔꯃꯦꯟꯁ ꯁ꯭ꯄꯦꯁꯁꯦ ꯑꯗꯒꯤ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯉꯥꯎꯔꯒ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯤ ꯑꯗꯩꯗꯤ ꯑꯩ ꯑꯁꯣꯝꯗ ꯃꯤꯡ ꯂꯥꯎꯊꯣꯛꯄ ꯂꯥꯎꯊꯣꯛꯇꯕ ꯈꯪꯗꯦ ꯑꯗꯨꯋꯥꯏꯗꯨꯗ ꯑꯗꯨꯝ ꯑꯩꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥꯗ ꯄꯪꯆꯠ ꯆꯠꯂꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯁꯦ ꯅꯦꯆꯔꯦꯜ ꯃꯥꯜꯂꯝꯗꯣꯏꯅꯤ ꯑꯗꯨꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕ ꯍꯦꯟꯃꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯍꯣꯗꯥꯝ ꯂꯩꯔꯛꯁꯤꯗ ꯍꯣꯗꯥꯝ ꯂꯥꯏꯔꯦꯝꯕꯤ ꯀ꯭ꯂꯕꯀꯤ ꯂꯝꯄꯥꯛꯁꯦ 1995 ꯁꯤꯗ ꯐꯦꯟꯁꯤ ꯗ꯭ꯔꯦꯁ ꯑꯃ ꯊꯣꯛꯑꯦ ꯑꯗꯨꯅ ꯑꯩꯅ ꯅꯝꯕꯔ 4 ꯆꯥꯕꯁꯦ ꯃꯇꯝꯗ ꯗ꯭ꯔꯛꯀꯤ ꯐꯣꯡꯒꯤ ꯑꯃꯗꯥꯒ ꯌꯥꯝ ꯂꯧꯔꯤ ꯃꯇꯝ ꯑꯗꯨꯅ ꯀ꯭ꯂꯕꯁꯤꯡꯁꯦ ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯡ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯁꯤ ꯐꯥꯕ ꯄꯨꯟꯕ ꯌꯥꯝ ꯇꯧꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯅꯝꯕꯔ 4 ꯆꯥꯕ ꯃꯇꯝꯗ ꯐꯨꯕꯒꯤ ꯁꯤꯀ꯭ꯋꯦꯟꯁ ꯑꯃꯅꯦꯕ ꯑꯩꯈꯣꯏꯅ ꯊꯣꯛꯏꯁꯦ ꯑꯗ ꯑꯩꯈꯣꯏꯅ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯑꯃ ꯇꯧꯋꯦ ꯃꯐꯝ ꯑꯃꯗꯩ ꯄꯨꯂꯞ ꯊꯣꯛꯂꯛꯇꯕ ꯁꯨꯃꯥꯏꯅ ꯚꯥꯕꯣꯛ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯩ ꯃꯥꯏꯔꯦꯟꯁꯤꯡ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯣꯔꯦꯟ ꯀꯅꯥꯝ ꯈꯪꯍꯟꯗꯕꯤꯗ ꯃꯣꯏ ꯃꯔꯛꯇ ꯐꯝꯕ ꯌꯥꯎꯁꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜ ꯕꯦꯡꯛꯅꯒ ꯇꯧꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯤꯑꯣꯔꯤꯒ ꯑꯃꯨꯛ ꯈꯪꯕ ꯊꯤꯌꯦꯇꯔꯗ ꯁꯨꯃꯥꯏꯅ ꯊꯣꯛꯄ ꯌꯥꯏ ꯑꯗ ꯑꯩꯅ ꯅꯝꯕꯔ 4 ꯆꯥꯕꯁꯦ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯎꯐꯛ ꯋꯥꯏꯐꯨꯡꯅ ꯐꯨꯈꯤꯕꯒꯤ ꯑꯗꯩ ꯐꯨꯔꯒ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯂꯥꯎꯔ ꯆꯦꯜꯂꯛꯄꯅꯦꯕ ꯑꯗꯨꯒ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯛꯏꯅꯦꯕ ꯑꯗꯨꯗ ꯀꯥꯏꯔꯦ ꯀ꯭ꯔꯥꯎꯗꯁꯦ ꯁꯨꯃꯥꯏꯅ ꯇꯤꯟꯅ ꯖꯁꯀꯁꯦ ꯂꯣꯏ ꯍꯧꯒꯠꯂꯒ ꯑꯗꯨꯒ
아싱 무슨 말 하면 이거 한국도 아주 텐션리스 뮤직 마음 가사기더라고 아이 단나리 이버싱 아이 우뚝 빠가 단나리 다들 할린데요. 어이디. 시 단나리 이버싱 클럽 나 미메다 면 푸도레나 클럽기 볼란티어면 정말 레카이기 오케이. 부탁하네 부탁하세요 아따 거의 레카이니 아도 안 당도다 kaino amang mo pom na hogre ba pong kai ne de casualty da yore ado akhoi hodam le se egi sam egi lekai din na te thangna bani yam china na leiba lanjal la na thu bani lekai ni si conflict la as na pang na pai ma na pai bi sing ji khoi rong ni ma na pa di sige ayeng na ting da 나 분위기 학덕들이 좀 내세. khoi ai na te ma no sing akhoi ado ai na khare na thawai yo leader hai ta ado adugi numichi yam nungai gi di pulsida ai gi baba na gi thok si thok ra kan nang alam dai da tum mai pa hai baba na artist ni mai pa noi to kan mai to kan nong ala ga felicity up ka to club na akoy ati kai mi pu ai bi so adu deng ye ngon de ichel lam ya pasana la kre hai ta la kre pasana la kre oza na na taming gi hai ta adu maksu ai training point na 야, 맞아. 아자기 팬시 드레스도 아식 보고 있는 톡하고 하이다네. 팬시 드레스는 이제 꼭 보게 되는 madu matang na ai ning jang re kai kham no nas nong alam dai ha ba na traga Yakai roll either ani sida khoi maning da su loi le hoi 리 바 na kan ni box ke no du yo 맞아 뭐 벌써 야, 무슨 영상 나트라. 이게 스타팅 포인트 스타팅 포인트. 나 보니세 스타팅 포인트기 소돔 다이먼드 오래갈래. hꯧ직서 좀 다이먼드 랑가 좀 매야마 동안 좀 레이바 하이다래. 매야암기 아티스트 매야암 싱시 동안 바 액터 매야암 싱시 동안 버스기 마이 마기 유니크네스 티 매야암 동안에도 다 보니기 소매암 동안 바마 매야암 우고 좀 방이 하이다래. 아도 어자께서 이렇게 게임도 아이 아무 같은가 아도가 사기 막하다 보도 뭐 이거 뮤직기 밴수 kakak pinabaning singzari ayodi aduga makata sumdu toge da bonida kusan matanggal last ki mayam na kwaidagi da boni se ura pamatang da emerging da so da bonida question arise to zaki da boni kawiram do male ai ning jang ado da boni do numito question kitang hadi keno to roga hadi ningsang do kitang keno to ba male ada to pa kitang thai kre adi wakal osan da bai dare ai da boni na yamna ke hai dare drama gi lam silang ngasagi la amakanda ngasagi sumak li la ta la pe matang sida ko gi pizza gi boni se pizza da boni ne thukla kana nei khai ra koi kunungai do adugi kunungai do amdang mayam da mayam da ulla kana mayam se ingi ba aduga karate na kan lei ba legla na ko gi kok si so la ba gango da boni ta mo ngai se ra ga lei ba artist mayam mo ngai se amdang pelan bira mo siga sorry I saw you sorry I saw you so ado di action oriented I kano yaw tra dino ai tabu ado ai dialogue matema banglaw gi matang da bo yam pizza si character yam harmful loy ba character ni yam harmful loy sidangai poli kunai sok ba ba mi mangan ba ya tane ado मैम अदो आई रो सी जो चाहिए जो मैच्योरिटी जे लाkan si mo je kalu kan no ite ai di no ite 메시지 또 라는 참 prajal prajal hoi hoi bijagi lo atik ai som amul istri imana bawa bakong tri mananga ya school pakang angau bangai na hey nama na pa lagi lupas sam sa ini dengan nupi satpa nupi kuai pasat panang na aku iban nupi di business sama tauri ka hajan di kanggu do orang ni ne hey business girum lan won ba na ku tu da transfer tok salura hey potra unis nang wayong ano mayam so ko am tang ko bi na ding sing zari da boni gi loina na za ke so nam tang Okay. Ahat bagi koi artist
Bonisa Magway Martin Lane Anisuba Kasiki Star Haitare Miamia Home Kumala please welcome Arvin Soibam Oh Kubak Miam Kubak Si Ho Hongde Kubak Ho Wale ko Sendra ay Kubak Jam Howe hay bani ko Okay masih kuk tingin nantu kini saya budi ni transfer tok sulit tu. Arvin gidi aku welcome to kau ni saya bertiam hana tau. Ni wahang hang. Jadi Darwin jadi isai na hana ho Darwin isai se ho bakan sida Darwin isai di maya na pam sa bang atan edu Darwin na kwai ki pam sa isai wena amtang nai khai bi ro mayam se amtang pungning se amtang tanik lehen bi om tang Anyway, kau ni kasi mga expo otak ta box out pun jawa. Margin dari saya na yauzagi mai zagi saya dum horge hanbas kudo tau zaga da sai shi aibu nung shiba ngamdra banang sai karige sum nung siri aibu ka thokpa ngamli banang sai karige sum ning shi amna thamoi kaiba lyrics ni iche pramoda khai ngadai bang ni aibu nung shiba ngamdra banang sai karige sum nung aibu kau thokpa ngamli banang sai karige sum ning shi lapna chakro makro nambu aigi wakhan thamoi sida mafam sai dai tare ko isai gi sai phamdi mayam la mani duga sumaina ka pham ga wari sa di lokang pa na mai pham ga wari sa du sin ahan boi rai mane du pai mai ma ba pham ga wari sa di ahan mane du na ne jam sun nu mai gi ni kan je tare sun nu ai ko da su ado ahan boi buni na gi sendra gi miang gi lai ba phabuni ne khandu piraga aho ma khwan na khujalo da na mayam ta Arvin ki punsida ahan sa minus stage lokang pa na pham ga wari sa ba si sendra sa na pham sida ahan boi ba si sendra gi miang gi nam ti la bi am pham ni na ko tham sa dori na ta so Arvin ki di wari si kamai lai no ko isai si yam na ngat lingai di ki sak pa je ko na nga wai ngi sak pa je ko na ta e hai ta re ko record oi ta re Arvin ki recording nga wai ngi di sak pa je kamai na lai no kadai de pam jari no kadai di inspire ta ai gi si pam da ba kem khangau dre ai na lon thok pa du aina mi moi na hai ta ne ai gi gyan ta na pa pe chile sei dum sa le me ba nai ka mai na pa ma khri no sei ka mai na la khri no jai khan ma kham ngam de kai no di ai pa ma kham le me ta sa ga le me be sei ja de ko gi tape recorder ma da ko gi chrome cassette ta hapcha laga nam ma ga di ko to se dum sa na le me be dum sa ga hai ta yam na ngaling ai do pi ai da ne ko ba gi do ko music family ne ko gi du na sei se dum to la ga yaw la ga dum lại được bảo khơi mong đợi lại được bảo hay là gì chơi rồi hay là bảy mong wow wow tang mo apa ni hay tayo na tu yung tang sukubam tang kusulo na siya ay lai pao hay na di say oray ay Arvin ki soibam family hai jo batai Arvin hoi ki cousin sister entire moi ki relatives koluk sidan soibam family dan lai jo hui moi sei sei ya betul sei loi na sei da ngau sẽ bị chặn được ado cái chúng ta cái sung wari wa tai cái sa cái ra cái tum hai nó ra là Kui kui di sei orai bi sei pakat lewai de ai orai de su nakal chang chen la pam jam ni si hai di pasani si de mari si dum sei ki tang de na argument chen lak na bi ne ba ko gi ne ne ro ko gi ba oi no pam jam hai ta le tai ba orai bi sei orai de thieng e loi sal lo hai ba ti angang mayam music angang sing ai gi makha da ai bu pam jam ba du shi bi be chin no sing loi na ba hu se ne ko gi dum ai gi ma bang ka se free ne tha do tham jari se
ꯏꯁꯩꯕꯨ ꯊꯋꯥꯏ ꯌꯥꯎꯖꯕ ꯑꯗꯨꯒ ꯔꯦꯟꯇꯒ ꯂꯩꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯏꯁꯩ ꯑꯣꯔꯥꯏꯕꯗ ꯐꯔꯛ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯑꯩꯅ ꯃꯣꯏꯒꯤ ꯏꯁꯩ ꯑꯣꯔꯥꯏꯕꯒꯤ ꯑꯣꯏꯅ ꯑꯩꯅ ꯈꯥꯛꯇꯅ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯃꯥꯡꯀꯥꯁꯦ ꯑꯗ ꯑꯩ ꯂꯩꯇ꯭ꯔꯒꯁꯨ ꯃꯣꯏꯅ ꯑꯣꯔꯥꯏꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯃꯤ ꯑꯃꯅ ꯏꯁꯩꯁꯦ ꯑꯗꯨꯝ ꯏꯁꯩꯒꯤ ꯑꯥꯏꯗꯤꯌꯥ ꯁꯤꯌꯔ ꯇꯧꯕꯁꯦ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯀꯀꯥ ꯑꯣꯏꯔꯣ ꯑꯩꯒꯤ ꯄꯨꯄꯨ ꯏꯄꯥ ꯑꯣꯏꯔꯣ ꯏꯅꯦ ꯑꯣꯏꯔꯣ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯁꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯁꯞꯄꯣꯔꯠꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯐꯦꯃꯤꯂꯤꯁ ꯑꯗꯣ ꯏꯆꯥꯅꯨꯄꯤꯗꯁꯨ ꯃꯗꯨꯒꯤ ꯀꯩꯅꯣꯁꯦ ꯄꯤꯗꯣꯔꯤꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯅ ꯍꯪꯗꯣꯏꯁꯦ ꯅꯩꯈꯥꯏꯕꯗꯨꯅꯤ ꯗꯥꯕꯤꯅ ꯅꯩꯈꯥꯏꯕꯗꯨꯅꯤꯀꯣ ꯃꯥꯅꯦ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯂꯩꯔꯕꯅꯤꯅ ꯀꯝꯄꯜꯁꯔꯤ ꯃꯉꯣꯟꯗꯁꯨ ꯌꯥꯎꯔꯛꯑꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯈꯟꯖꯩ ꯋꯥ ꯏꯁꯩꯁꯨ ꯁꯛꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯇꯥꯖꯩ ꯃꯌꯥꯝ ꯂꯥꯎꯕꯗ ꯁꯣꯏꯗꯅ ꯏꯁꯩꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯌꯥꯎꯔꯛꯀꯅꯤ ꯋꯥꯔꯤꯁꯨ ꯁꯨꯝ ꯏꯁꯩꯗꯤ ꯇꯥꯅꯗ ꯂꯩꯔꯦ ꯀꯩꯅꯣ ꯋꯥꯔꯤ ꯋꯥꯇꯥꯏꯅꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯪꯕ ꯑꯗꯨꯒꯤ ꯗꯃꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯣꯏꯔꯤꯁꯤꯡꯁꯦ ꯑꯗ ꯑꯩꯅ ꯍꯪꯅꯤꯡꯕ ꯑꯃ ꯂꯩꯌꯦ ꯑꯩ ꯁꯤ ꯃꯇꯨꯡꯗ ꯑꯩ ꯕꯣꯅꯤꯗ ꯂꯥꯛꯑꯁꯨ ꯂꯥꯛꯀꯦ 아르벤지만 마sak 티브로 티데다 콘제를 해도 버전 내리 게임과는 심하 꿈님의 wak한가 락다고 꿈무가 하락다고 ꯃꯗꯨ ꯁꯤꯃꯥꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯗ ꯆꯠꯀꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯤꯃꯥꯗꯤ ꯀꯨꯝꯖꯩ ꯑꯩꯈꯣꯏ ꯏꯁꯇꯨꯗꯤꯑꯣ ꯃꯅꯨꯡꯗ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯛꯆꯔꯤꯕ ꯏꯁꯩꯁꯦ ꯁꯤꯃꯥꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯅꯔꯤꯒ ꯊꯣꯛꯂꯛꯄꯤꯗꯣ ꯍꯣꯏ ꯏꯃꯦꯖꯤꯅꯦꯁꯟ ꯑꯃꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯛꯈꯤꯕ ꯏꯁꯩꯁꯤꯗ ꯑꯩꯈꯣꯏꯅ ꯌꯧꯈꯤꯕ ꯋꯥꯈꯜ ꯏꯁꯥꯁꯦ ꯍꯦꯔꯣꯅꯦ ꯈꯟꯖꯔꯒ ꯑꯩꯈꯣꯏꯅ ꯁꯛꯈꯤꯕ ꯏꯁꯩꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯤꯚꯤꯗ ꯇꯥꯔꯛꯄ ꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯁ꯭ꯀ꯭ꯔꯤꯟꯗ ꯂꯥꯛꯄ ꯀꯥꯟꯗ ꯌꯧꯔꯛꯇꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯩꯈꯣꯏꯗ ꯑꯩꯅ ꯈꯟꯖꯕ ꯋꯥꯈꯜ ꯍꯣꯏ ꯑꯗ ꯏꯁꯩꯒ ꯚꯤꯗꯤꯑꯣꯒ ꯆꯥꯟꯅꯔꯛꯇꯕꯒꯤ ꯁꯨꯝ ꯁ꯭ꯋꯥꯏꯗ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯁꯨꯝ ꯂꯥꯛꯏꯁꯦ ꯑꯗꯨꯅꯤ ꯑꯗꯨꯅ ꯆꯥꯟꯅꯔꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯪꯉꯦ ꯑꯗꯨꯅ ꯏꯁꯩꯁꯦ ꯍꯥꯟꯅ ꯁꯛꯇ꯭ꯔꯤꯉꯩꯗ ꯀꯨꯝꯒꯗꯧꯕ ꯀꯥꯁ ꯑꯦꯟ ꯀ꯭ꯔꯨꯁꯤꯡꯁꯤꯒ ꯇꯥꯟꯅꯔꯒ ꯇꯧꯖꯍꯧꯕꯁꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏ ꯏꯁꯩ ꯁꯛꯄꯗꯁꯨ ꯕ꯭ꯂꯥꯏꯟꯗ ꯏꯁꯩ ꯑꯃ ꯂꯩꯔꯦꯅꯦ ꯇꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯇꯧꯅꯈꯤꯕ ꯅꯠꯇꯕ ꯇꯥꯟꯅꯔꯒ ꯀꯨꯝꯒꯗꯕꯁꯨ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯕꯣꯅꯤꯗ ꯂꯥꯛꯆꯒꯦ ꯍꯥꯎ ꯏꯝꯄꯣꯔꯇꯦꯟ ꯏꯠ ꯏꯁ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯕꯦꯛ ꯁꯤꯡꯒꯤꯡ ꯁꯤꯗꯩꯁꯤꯗ ꯀꯨꯝꯒꯗꯧꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤ ꯀꯅꯥꯅꯣ ꯀꯔꯤ ꯃꯇꯥꯡꯅꯣ ꯀꯥꯏꯁꯦ ꯑꯔꯕꯤꯟ ꯍꯥꯏꯕꯤꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯐꯤꯜꯝꯒꯤ ꯑꯦꯡꯒꯜꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯁ ꯌꯥꯝ ꯊꯤ ꯆꯨꯝꯕ ꯀꯩꯅꯣ ꯑꯗ ꯑꯩꯈꯣꯏ ꯑꯦꯛꯇꯔꯅ ꯄ꯭ꯂꯦꯕꯦꯛ ꯁꯤꯡꯒꯔ ꯑꯃꯅ ꯁꯛꯂꯛꯄ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯁꯦꯟꯁ ꯌꯥꯝ ꯂꯩꯕ ꯑꯦꯛꯇꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯗꯗꯤ ꯌꯥꯝ ꯊꯤꯅ ꯁ꯭ꯇꯗꯤ ꯇꯧꯖꯕꯖꯥꯠꯅꯤ ꯑꯗ ꯑꯩꯁꯨ ꯏꯁꯩ ꯌꯥꯝ ꯄꯥꯝꯖꯕꯅꯤ나 ꯑꯩ ꯏꯅꯥꯎ ꯁꯨꯔꯦꯟ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯁꯩ ꯌꯥꯝ ꯁꯛꯄꯤꯈꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯈꯤ ꯖꯦꯅꯤꯠ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯁꯤꯡꯒꯔꯅꯤ ꯖꯦꯅꯤꯠꯇꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯅ ꯂꯩꯈꯤꯕꯗ ꯃꯣꯏꯅ ꯁꯛꯂꯛꯄ ꯏꯁꯀꯦꯜ ꯃꯣꯏꯅ ꯁꯛꯂꯛꯄ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯦ ꯑꯩ ꯑꯦꯛꯇꯔ ꯑꯣꯏꯅ ꯑꯩꯗꯤ ꯐꯤꯂꯝꯒꯤ ꯏꯁꯩ ꯅꯝꯕꯗ ꯑꯩꯗꯤ ꯆꯤꯟ ꯂꯤꯞꯁꯤꯡꯒ ꯌꯦꯡꯁꯟꯅꯕ ꯍꯩꯇꯦ ꯆꯞ ꯆꯥꯅ ꯁꯛꯇꯣꯏꯅꯤ ꯃꯥ ꯍꯥꯏꯗꯤ ꯏꯃꯥꯅ ꯂꯥꯎꯕꯁꯦ ꯁꯨꯔꯦꯟꯒꯤ ꯑꯩ ꯆꯞ ꯆꯥꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯡꯒꯔꯅ ꯐꯣꯡꯗꯣꯔꯤꯕ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯣ ꯈꯔꯗꯤ ꯌꯧꯗꯣꯏꯅꯤ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯅ ꯁꯛ ꯊꯤꯔꯨꯕꯒꯤ ꯍꯥꯏꯇꯥꯔꯦ ꯁꯛ ꯐꯖꯕ ꯗꯥꯕꯨꯅꯤ ꯌꯥꯗꯦ ꯃꯗꯨ ꯃꯇꯥꯡꯗꯣ ꯃꯌꯥꯝꯅ ꯂꯣꯏ ꯎꯅ ꯂꯩꯔꯕꯅꯦ ꯃꯌꯥꯝ ꯗꯥꯕꯨꯅꯤ ꯐꯖꯗ꯭ꯔꯅꯦ ꯍꯦꯔꯣꯒꯨꯝꯕꯗꯗꯤ ꯁꯝꯇꯥꯏꯝꯁ ꯍꯦꯔꯣꯒꯨꯝꯕꯁꯤꯡꯗ ꯑꯩ ꯃꯥꯏꯐꯝ ꯊꯤꯒꯅꯤꯅ ꯑꯦꯛꯇꯤꯡꯁꯦ ꯐꯥꯔꯒ ꯇꯧꯕ ꯃꯇꯥꯡꯁꯨ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯀꯣꯟꯁꯤꯌꯁ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣꯁꯤꯗꯤ ꯐꯖꯒꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯁ꯭ꯋꯥꯏꯁꯤ ꯈꯤꯇꯪ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯣꯏ ꯑꯗꯨꯕꯨ ꯑꯔꯕꯤꯟꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯁꯤꯗ ꯌꯥꯝ ꯂꯨꯕ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯌꯥꯝ ꯂꯨꯕ ꯃꯐꯝ ꯅꯩꯅꯕꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯁꯤꯗꯤ ꯌꯥꯝ ꯀꯦꯠꯁꯤ ꯑꯣꯏꯕ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯔꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯛꯂꯛꯄ ꯏꯁꯩꯁꯦ ꯑꯦꯛꯇꯤꯡ ꯇꯧꯕꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ ꯁꯤꯗ ꯐꯖꯩ ꯁꯣꯅꯥꯀꯟꯗꯒꯤ ꯗꯤꯃꯥꯟ ꯌꯥꯝꯅ ꯂꯥꯛꯁꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯥꯔꯕꯤꯟꯗꯒꯤ ꯇꯥꯈ꯭ꯔꯦ ꯗꯥꯕꯨꯅꯤ BDF ꯊꯥꯁꯅꯥꯒꯤꯗꯣ ꯗꯥꯕꯨꯅꯤꯅ ꯅꯩꯈꯥꯏꯕ ꯏꯁꯩꯗꯨꯅꯤ ꯏꯁꯩꯁꯦ ꯂꯣꯛꯇꯥꯛ ꯏꯃꯥꯁꯤꯒ ꯏꯃꯥꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯖꯕꯗ ꯏꯁꯩ ꯁꯤꯅꯦꯃꯥꯁꯤ ꯂꯣꯛꯇꯥꯛ ꯃꯄꯥꯟꯗ ꯂꯣꯏꯅꯃꯛ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯅꯝꯒꯤ ꯌꯥꯝ ꯋꯥꯅ ꯍꯥꯏꯗꯤ ꯀꯦꯝꯄꯤꯡ ꯇꯧꯔꯒ ꯈꯣꯠꯂꯒ ꯂꯣꯛꯇꯥꯛ ꯏꯃꯥꯁꯤ ꯁꯤꯒꯤ ꯍꯦꯛ ꯌꯧꯔꯒ ꯑꯩ ꯄꯨꯟꯁꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯗꯨꯝ ꯑꯁꯤꯒꯤ ꯃꯦꯃꯣꯔꯤꯁꯤꯗꯤ ꯃꯥꯡꯉꯔꯣꯏ ꯑꯗꯨ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞꯁꯤꯗ ꯏꯁꯩꯁꯤꯅ ꯑꯃꯨꯛ ꯌꯦꯡꯅꯤꯡ ꯎꯜꯂꯛꯄ ꯑꯣꯏꯔꯁꯨ
서와이타게 타오라고 타타기 타버네 가자되다 가자되다 도이차나비 Choy somebody, look at the Choy somebody, look at the I'm talking to shit my yard, boy. I'm talking to shit my yard, boy. I'm talking to shit my Charity, charity, Sige lain mandisi Tony ay bang sesibu sesian di gua yang melodi suai bang lain lokang ima nama reflect tu bang aina saya yang hitam ni na yoksan nanti ngamde luraba iro sila tapi nanti syakam Hãy subscribe cho kênh Ghiền Mì Gõ Để không bỏ Hello. Yang Pazava, Dabonigi the Maka, Mana is a mathematic Samas Sector, even Amsida. Sandra Miami, Yang Tar Kubam, the Mayam, the Nizari. Loinana. Echoe Pamba Mamadi Walagalay, a side again. Mayam Pambam say Diamond Amadi Pamdore. Ado Mayam Tanamange. Kacu lom he Mayangi Citra Si Citra topi rak na baning singjari Mamang topi na baning singjari Isay na welcome to sa Lazay atan.
hello. Pum naman tarang nokchari. Isa-isa dun horage, isa sakpala pa din. Isa-isa kanbirak pa isa dabani ga ani pun isa ito masuk kanbirami para pa arbe nasa kanbirami ito mata-mata. Ito ani pun isa na hanap jarage. Isa-isa ang dahil no ini pagay ko ang doon ngay dirigal. Isa han ba isa na para pa arbe ko sindari ito ga. lùi vì chính xác tung bắc lệp đi ông về đây chúng ta vì rằng khát vọng lùi vì chính xác tung bắc lệp đi ai khôi anh đi Ibang dapat ni ibu untuk sendiri.
ꯑꯩꯒꯤ ꯑꯔꯣꯏꯕ ꯏꯁꯩ ꯑꯃꯇꯪ ꯁꯛꯆꯒꯦ ꯏꯁꯩꯁꯤ ꯁꯛꯆꯗ꯭ꯔꯤꯉꯩꯗ ꯏꯁꯩ ꯑꯃ ꯍꯧꯖꯤꯛ ꯏꯅꯦꯝ ꯈꯛꯅ ꯏꯁꯩ ꯑꯃ ꯈꯟꯕꯤꯔꯝꯃꯤ ꯏꯁꯩꯁꯤ ꯃꯇꯦꯛ ꯈꯛꯇꯪ ꯑꯣꯏꯅ ꯁꯛꯆꯒꯦ
그러니 값이요 아래쪽에.
isay duet haitare duet ani ahanbada Arvin ga Nisuda Bonjiga aduga solo ama ado ai koi hana phamamiba nisbuli chawa wai sare chitra daina injening isi mayam gi sum wakhalok sing waina so beisa gi leibang ko ai mai pai chinau habit tan thabirau ka deino I say ayo perform say right compound from the guy the picture ne ai baba gi minna pangmong Joy Kumar aduga ya popa ai baba mari imana to bitot aduga hauji ai imam baba sapam baba na ai ku bo hai tare baba sapam Chandra Singh amadi imana sapam mema si ado chichai gi kamai to imagi gi isai dang laki bagi lambi se kamai na to king no halu to pam ai say gi ahamba ai hor pai tare ai say mai pa ni say dum akuna kasuk yang tara kasuk khang do dinate aduna alaman sing na pambiram bai tare mai pa na say simona pam na hujar pagi matungina akoi da dum chahalam bai tare lambi sida isana khamjinga di hauna dum wona puraga say se tak pia ba de osa simana to kubiba akoi dum say gi knowledge mai pa na akoi da pinga de khanan biram aga mai do api ne hujar ta da wei yam nungai bai tare kana gu mai phare de bi isai tam gi ka ha da ma pa khana na di ka dau do no lai pau ka hai bu yo ro ni ne ba ji Arvin no de do hai de hai re chitra wi de so do hai de adai ni boni ho ni de ge su do ngal ni me de ge art dum lai yam nungai ba ni artist nga ta ni ko phami nai ja na next in bini ba mama po e bu sing na su akoi na su mai se ding se icha na pa ba la bi se thingbi ga no hai ni hai ta larik su dum tau su no larik na taba to pamana hai jaba kala oigera amoi sana po na bu oigera masi ngati ngai dige ko na khangdu pi horaga indi ba da masi thodona akai ba leiti hai bisin tangai masi gi kudong cha ba loraga thamsige ado se tra ado se yeng bada su mayam na su biramani masak matawda aduga magi phonjen da kumba ma ta wat lai ta ba aduga film se film se khungda biramle aduga amuk le pisi se adi makata na khungda bi ge phambi be na directory nuai ta ba lei bagi no se bu mayam na dum ai hamba thoki ba film akhoi su yamna pamjani yeng thi adi se bu se ye fe yam lei bani na ko adu makata na su kuman badi pamame adum pami ai ta public na dei se gi mo ta do views ai film se makata na do to kini ai de family ichani shure aduna agang gi haidi gi khara chinba dagi agang pi bol gi sa shu haidi agang gi kana tor da khat pa ga pa sumana shu tau bagi kita agang pi bagi tang chin bagi ai tare do project plan je mathang gi mamang gi kana da bor no bita chai khara gi ba da adumai na release tau ki bani do mathang gi laka do bor si dai da release tau gi film plan tau jare hoji February tha dagi na ba hom do re sigi na mata to kuba matang nizari mayam dagi okay hoi yamna di tanja di pizzer oi ge du lengbi rakli ba singdagi hangning ba hoi tanja pizzer ke ha ko hoji maki de ina thedri tanja pizzer ke du na hangning ba leraga di wa hang ai tare koi gi cinema isai ko acting dialogue ka mari leina ba hai tare swai da hangbi na ba sem sadana nei bi ko mic paraga amani yam da hu mai tare dagi koi lengsin bi ba babu dagi koi lauje ge ha ji aina boni da lag wai ahu makta loi hangdoi ne mase yam important mai bu question ne tare isam sam na haraga ko gi common icham cham mi ma oiram badagi salau na ko ne miyam na masak khamdarak bugi swai gi sigi ke haini manage to wai ga maintain to wai ga celebrity oira bugi isa ji da chathopa ma to so he wai samjang da bugumba adi kai no ma hek to ga so miyam mang de ko ai to open to ya da sigi je kamai na manage to wi sine ko jam ni sai ta ai thoi dong ko lai the adi adum cham na ai ba ai na toming adum mai kan ta ai na star oi mi da kana wa di lai the na ma sun si di ma dugi kan ko ne tabang na so dum ai yum da mi lang pa dari da paminga ai yum ni picture picture mora mo masing so lai ta ba kan ne do akoy Arvin hoi ko ra pa akoy nong ta ai ka pham de dari da phama wai ja Arvin do
ꯆꯝ ꯃꯄꯥꯟ ꯆꯠꯂꯨꯔꯦ ꯌꯨꯝꯗꯒꯤ ꯂꯧꯕ ꯑꯣꯇꯣ ꯃꯃꯟꯅ ꯐꯪꯅꯔꯒ ꯑꯗꯨꯝ ꯁꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯣꯁꯥꯏꯇꯤ ꯁꯨꯃꯥꯏꯅ ꯁ꯭ꯇꯥꯔ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯍꯣꯂꯤꯋꯨꯗ ꯍꯣꯂꯤꯋꯨꯗꯀꯤꯗꯨ ꯋꯥꯗꯨ ꯅꯠꯇꯦꯕ ꯁ꯭ꯋꯥꯏꯗꯗꯤ ꯆꯨꯝꯃꯦ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯇꯥꯝꯅ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩ ꯆꯨꯅꯗ꯭ꯔꯤ ꯁꯤ ꯃꯤ ꯃꯥꯟꯅꯕ ꯊꯕꯛꯇꯤ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯁꯤꯅ ꯄꯤꯛꯄꯅꯤꯅ ꯑꯗꯨ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯉꯥꯛꯄꯪ ꯇꯧꯔꯒꯁꯨ ꯃꯤꯅ ꯍꯦꯛ ꯃꯐꯝꯁꯤꯒ ꯆꯥꯟꯅꯗꯦꯅꯦ ꯍꯦꯛ ꯈꯟꯈꯤꯗ꯭ꯔꯥꯅꯁꯨ ꯈꯟꯕ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯀꯝꯃꯨꯅꯤꯇꯤ ꯕꯦꯁ ꯁꯣꯁꯥꯏꯇꯤꯅꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤ ꯔꯤꯖꯅꯦꯜ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯔꯤꯖꯅꯦꯜ ꯑꯣꯏꯕ ꯃꯥꯅꯦ ꯑꯦꯛꯁꯄꯣꯖꯔꯁꯤ ꯊꯩꯕꯣꯡ ꯃꯅꯨꯡꯒꯤ ꯇꯨꯃꯤꯠꯀꯨꯝꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯒꯤ ꯁꯤꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯏꯄꯥ ꯏꯆꯦ ꯏꯂꯣꯟ ꯍꯥꯏꯅ ꯆꯠꯅꯕ ꯀꯩꯅꯣꯅꯤꯅ ꯑꯗꯨꯒꯤ ꯀꯜꯆꯔꯗꯨꯗ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯔ ꯆꯠꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯐꯩ ꯑꯥꯔꯕꯤꯟꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧ ꯁꯤ ꯃꯇꯥꯡ ꯑꯩ ꯁꯤ ꯃꯇꯥꯡꯁꯤ ꯑꯁꯤ ꯗꯥꯕꯣꯅꯤꯒ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯔꯤ ꯏꯕꯥꯅꯤ ꯄꯨꯟꯅ ꯑꯗꯨꯝ ꯑꯩꯁꯤ ꯋꯥꯈꯜꯁꯦ ꯑꯩꯉꯣꯟꯗꯁꯨ ꯆꯦꯜꯂꯝꯗꯔꯤ ꯗꯥꯕꯣꯅꯤꯒ ꯂꯥꯛꯃꯤꯟꯅꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯁꯦꯂꯦꯕ ꯑꯃꯅꯤ ꯅꯠꯇ꯭ꯔꯒꯅ ꯀꯃꯟ ꯄꯤꯄꯜꯗꯒꯤ ꯈꯔ ꯍꯦꯟꯒꯠꯅ ꯂꯩꯕꯅꯦꯅ ꯃꯌꯥꯝꯅ ꯈꯟꯕꯤꯕꯗꯨꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯖꯩ ꯑꯗꯨꯒ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯝ ꯀꯥꯎꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯥꯝꯅ ꯂꯦꯃꯦꯟꯗꯧꯅ ꯀꯃꯟ ꯄꯤꯄꯜꯗꯧꯅ ꯑꯗꯨꯝ ꯆꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯈꯪꯉꯤ ꯃꯌꯥꯝꯅ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ ꯃꯁꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯇꯥꯔꯝ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨꯗꯤ ꯍꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯈꯟꯕꯤꯕꯗꯨꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯦꯛꯇꯣ ꯑꯩꯅ ꯎꯠꯄꯃꯛꯇꯤ ꯑꯩ ꯑꯗꯨꯗꯤ ꯎꯠꯅꯤꯡꯗꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯩ ꯋꯥꯈꯜꯗꯁꯨ ꯈꯟꯗꯦ ꯑꯗꯨꯅꯤ ꯑꯗꯨ ꯉꯁꯤ ꯌꯥꯝ ꯆꯝꯅ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯖꯁ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯑꯩꯗꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯍꯦꯕꯤꯠ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯍꯦꯕꯤꯠꯁꯦ ꯍꯣꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯒꯤ ꯍꯦꯕꯤꯠꯇꯣ ꯑꯗꯨꯝ ꯂꯩꯖꯩ ꯑꯗꯒꯤ ꯏꯆꯦ ꯆꯤꯇ꯭ꯔꯗꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯤꯁꯣꯔꯅ ꯍꯪꯕꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯥꯗꯒꯤ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯌꯥꯝ ꯃꯦꯟꯇꯦꯟ ꯇꯧꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯃꯥꯌꯣꯛꯅꯕ ꯃꯌꯥꯝꯁꯤꯒꯤ ꯏꯆꯦꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯧꯖꯤꯛꯀꯤ ꯍꯪꯕꯤꯔꯨꯕ ꯋꯥꯍꯪꯁꯦ ꯗꯗꯥꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯥꯔꯕꯤꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯑꯗꯨꯝ ꯅꯨꯄꯥꯗꯧꯅꯁꯨ ꯄꯛꯇꯧꯗ ꯇꯧꯋꯦ ꯑꯗꯣ ꯌꯨꯝꯗ ꯃꯤꯅ ꯏꯁꯩ ꯍꯥꯏꯔꯛꯄꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯋꯦ ꯆꯤꯇ꯭ꯔꯥ ꯂꯩꯈꯤꯕ꯭ꯔꯥ ꯀꯥꯏꯅ ꯍꯪꯖꯤꯜꯂꯛꯄ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯪꯂꯩꯗ ꯂꯩꯕ ꯑꯗꯨꯝ ꯑꯣꯏꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯤꯗꯩꯗꯒꯁꯨ ꯃꯤꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯗ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯏꯁꯩꯗ ꯀꯩꯗ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯕꯅꯤ ꯁꯤꯗꯩꯗ ꯁꯤꯗꯩꯗ ꯑꯩꯅ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯂꯩꯖꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯑꯍꯨꯝꯗꯒꯤ ꯐꯪꯂꯤꯕ ꯄꯥꯎꯈꯨꯝꯁꯤꯅ ꯌꯥꯝꯅ ꯆꯝꯅ ꯂꯩꯖꯕ ꯑꯗꯨꯒ ꯃꯌꯥꯝꯅꯗꯤ ꯌꯥꯝ ꯋꯥꯡꯅ ꯊꯥꯡꯒꯠꯆꯕ ꯑꯗꯣ ꯃꯌꯥꯝꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂ ꯃꯣꯏꯅ ꯁꯨꯝ ꯆꯝꯕ ꯍꯦꯜꯂꯛꯄꯁꯦ ꯁꯤꯁꯤꯅ ꯃꯣꯏꯒꯤ ꯂꯦꯚꯦꯜꯗꯤ ꯅꯣꯡꯃꯒꯤ ꯄ꯭ꯔꯖꯥꯅ ꯍꯥꯞꯄ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯕꯤꯀ꯭ꯔꯝ ꯏꯕꯥꯅꯤꯁꯤ ꯋꯥ ꯌꯥꯝ ꯍꯪꯕ ꯌꯥꯔꯣꯏꯗꯣꯔꯤ ꯍꯦꯛꯇ ꯌꯦꯠꯂꯣꯝ ꯃꯥꯏꯂꯣꯝꯗꯒꯤꯅꯤ ꯇꯧꯔꯤꯁꯤ ꯀꯅꯥꯒꯤ ꯗꯤꯃꯥꯟꯅꯣ ꯑꯍꯨꯝꯗꯒꯤ ꯀꯅꯥꯒꯤ ꯗꯤꯃꯥꯟꯅꯣ ꯕꯣꯅꯤꯔꯣ ꯆꯤꯠꯆꯔꯣ ꯑꯥꯔꯕꯤꯟꯂꯣ ꯑꯃꯠꯇꯗꯤ ꯄꯟꯕꯤꯔꯣ ꯀꯅꯥꯅ ꯍꯥꯏꯕꯅꯣ ꯕꯣꯅꯤ ꯍꯥꯏꯅꯦ ꯕꯣꯅꯤꯒꯤ ꯇꯥꯗꯣꯔꯤ ꯏꯆꯦ ꯆꯤꯇ꯭ꯔꯁꯦ ꯆꯦꯟꯒꯦ ꯇꯧꯕꯅꯤ ꯌꯥꯔꯣꯏꯗꯧꯔꯤ ꯏꯆꯦ ꯉꯥꯛꯇꯪ ꯂꯩꯇꯥꯔꯦꯀꯣ ꯑꯣꯀꯦ ꯃꯌꯥꯝꯅ ꯄꯥꯝꯕꯗꯨ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ ꯁ꯭ꯀꯨꯜ ꯄꯥꯈꯪ ꯁꯛꯇꯣꯛꯈ꯭ꯔꯦ ꯁꯤꯡꯅꯕ ꯑꯃ ꯌꯥꯎꯔꯦ
Expo 이거 방송님 마사이 건다 방통 이거 엑스포진 이번 시 챈밀론 바간나바 하이저베데 자우마 이니시아티브네 이거 오나 산비드나 와르바 마니푸르 사나리 박싱이 컴탱나 와르 퀘 텔레베 하이너리아 도잔 미든 헤나 거기 인더스트리 코차 이거기 타박 쇼반 nomagi kusuman Lebang se tangdu leitan ina kera kunba sindi langdi riba asi itu expose musim ada coba taglang logi riba department juga lenga loina mak sokot na bo hen bino hen ibu do thangsing jadi yai pramanggo blessing ni mina si hoi akoi ibu do tan ba tangkan nan logi na si hoi ya Oh yeah, yeah, oh yeah. Be manusia,ใช่รวยในการทำอับเปล่านะเลยนี่นะราคาสัตว์ที่เราโปรยนะไอ้พวกนี้เสียสิทธิ์ระดับตัวนี้กูมาไม่ต้องหังจากีมาดูดิกัจจุโลเมหายไปใช่สิไม่ยามเนี่ยยามนับปามนับไปใช่ดีโอ้ยดูว่าคือดัชสตอรี่ก็เสียกับปาร์กันนะยามสุดสานะขี้บ่ายตาเนี่ยดูไม่ยามสุดต้องตัวนึงงังเลยป่ะดูคือมาสักสิ่งนี้สิ่งนั้นสิ่งนี้มาคือได้เล็กล้วนด่าใช่ไปใช่สิอามุกหันน้ำมันสักยาแล้วก็สับมาทำแต่เป็นมันดีใช่สิเผากี่สารสิให้กับบีโมมาสุดอูกี่เทรนน้ำมันสิ่งไรแต่สิ่งนี้สิ่งนั้นสิ่งนั้นมาฆ่าตานะสักดูไม่ใช่สิ่งเสียให้ได้ตัวพี่ยังคันบีรีบร้านนั้นเธอกันนะมาสิ่งปลาเลยบีรีบร้านไม่ยามนะไงรำกันนี่ให้นะสุดท้ายจะเป็นอะไรสิsige kasulong i-harvey say the original asing budi analogi sugar masana dum sakhi bani aduga aiga ibung dashori ga dum stage tani bani dum sakko de gido say ina haidi mayam na shudum and anal song se adum sakre adu original asing budi adum hale analogi sugar amana sakhi bani ko adu shudum ba say di tongan ba isay mashu adum oire haita khoi hon khatang shuna tamina adu mathang da shu khoi laiminari ba khoi sanare ba sidai loina jati budimna punda badina adum mayam gishu punda makinungai ba hatare sai rol punda magta tom singa magadi sakchage na sagi panatarja tagatchari chen chu makata na sudum mayam ye pa mo da pangthong na buna jagi na adum haibi rei agi na soi sai matang sakcharum ge mayam pakhang mayam si am nang kamai to dun hausin daw siya ro bo sai sakchage hausin ko dong chai
파이터라는 지창이 허무 고마움을 한다. Kasi pa we say, ahan bagi round ahum duet ani solo ma duga akon bagi. Kaya magpamahawag sila. Okay, what if nagtawagan ko yung Arvin Daye say matapos na kumutado yun ko. Dahil wali na siya hindi kasang doon ni isay sakto dapat pagbigyan mo. Kaya ni Manipur sila ano to kita yung corona ni malay po bagi niya tayo. Maduna so ito uot pa ako uot kaya dahil hindi bagi wandam sige. Kaya ni tohan din dapat matulog sila so kung sino kay later na wagi hay tayo na sa isa artist인기 그런 식이죠. 플라이트 하겠다. 뭐는 대능이 뭐 구동 티가 구동 짜다 뭐 아와 나 싱싱 아르헨티나들이 그때 다전 얘기가 되다. 다른 뭐가 거의 가만히 또 이게 누가 아티스트 싱싱만도 가만히나 괜히 란팅한테도 해야 돼. 쿠키란 영도 해야 돼. 이제 세는 많이 튕겨 내니 심하다 막 튕겨 내니 어디나 그리 가만히 또 뭐가 가만히 비는데 저 아빠 소매한 게 나도 욕해야 하는 거 아니다. 아시안 염사티바 사푸 여기 앞다리 캡 하이타네 시기 앞다리 캡 시기 염사티 우직 쇼동 너기 세이팅 하이타네 방요 거의 뭐 우직 안데키 이란 지세도 또 거의 또 어디 나 저저 소동 그냥 파다는 president이 거의 모멘도 그냥 그런 사파를 아예 시대 소근데 또도 뭐 pandemic thingy hoga corona thingy hoga laki ba takkan nai ko artist community de yam hian na soy apoi de ni pullaga ni pulli gai phaba profession ni pullaga corona ni pulle ya jika ni thoi basidi apoi loina ma ki sentiment ne aduna sigi chaiting sidi loisan apoi de loi hora roi hai ta cinema gi ko se saya ni kerja ai personal life sinapi yang saya change content ini show orang orang itu some here napi orang dia na apa itu orang ni nari ni wala dia wala
कोरोनागी मनुंग आईगी वेन हाइप हिंदबदी यादवनीना दुकान फंगे दुकान की एक्सपीरियंस ते तमकते हिंदबदी यादवनीना कनमत फंगदबदी यादव ग्रोसरी दुकान फंग अदु कशु काना थे अदुगी इन्वेस्टमेंट दुनो पैन मांगा कशु अदुगी प्रॉफिटेबल होइबा नत्रगा कशु होइबे दगी हनक सो उपाय लेरक्तदना मुक्तन नम तौबरगदी यादे मखलिना स्पेरनी फामदा लबुक तकुम लोपक पाय बना कोने कशु मरंगनी अखुनी तींगा गगे इन अदुना आई स्पेशलाइज्ड स्टोर नतबनीना तमसे मरक तमहा तो यादा बपिबा मला अदो फारे यामना हुजिके कोई वारस वाना हाइतारे खरादी कंपोरे कोई लोइना मत आर्टिस्ट का तना तो सी दो फांजिंग जो संगीत और संग म्यूजिक शटल दो कोई जो यूम थादोक तना लेबा शॉर्ट संकुलगी के सिरिनो मैम एसिडी स्टोर 그래서 럼비다 그래 요즘 하나기 피망다 간절했다 남가 왜냐면 나 매는 뭐야 내가 ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅꯁꯨ ꯃꯅꯤꯄꯨꯔ ꯀꯧꯕ ꯂꯝꯗꯝꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯕꯁꯦ ꯂꯥꯛꯇꯕ ꯑꯣꯏꯔꯁꯅꯨ ꯑꯥꯔꯕꯤꯟꯒꯤꯗꯤ ꯀꯃꯥꯏꯅ ꯐꯦꯁ ꯇꯧꯒꯦ ꯃꯥꯅꯦ ꯑꯋꯥꯕ ꯄꯤꯁꯜꯂꯛꯄ ꯀꯣꯔꯣꯅꯥꯒꯤ ꯈꯤꯇꯪ ꯐꯔꯛꯄꯗ ꯑꯃꯨꯛ ꯀꯣꯔꯣꯅꯥꯗꯤ ꯌꯥꯝ ꯍꯦꯟꯅꯕꯨ ꯈꯟꯗ꯭ꯔꯦ ꯑꯩꯗꯤ ꯍꯣꯏ ꯀꯣꯔꯣꯅꯥꯗ ꯂꯩꯅꯥꯗꯨ ꯀꯤꯕꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗꯦ ꯌꯥꯝꯅ ꯑꯗꯨ ꯂꯩꯅꯥꯗꯨꯒꯤ ꯖꯃꯟ ꯑꯗꯨ ꯑꯁꯦꯡꯕꯒꯤꯗꯗꯤ ꯅꯠꯇꯦ ꯑꯗꯨꯗꯩ ꯁꯥꯊꯤꯔꯛꯏꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯅꯠꯇꯦ ꯀ꯭ꯂꯥꯁ ꯊꯣꯛꯂꯛꯑꯒ ꯍꯧꯖꯤꯛ ꯃꯈꯥꯗꯕꯨ ꯆꯠꯄ ꯌꯥꯗꯗꯅ ꯂꯩꯔꯤꯕ ꯁꯤꯅ ꯍꯦꯟꯅ ꯁꯥꯊꯤ ꯍꯥꯏꯇꯥꯔꯦ ꯀꯣꯔꯣꯅꯥꯒꯤꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯩ ꯑꯔꯩ ꯂꯩꯇ ꯍꯩꯅ ꯍꯪꯉꯤ ꯃꯇꯝꯗꯨꯗꯀꯣ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯀꯥꯏꯕ ꯉꯥꯡꯅꯗꯦ ꯂꯩꯅꯥꯗꯨꯕꯨ ꯄꯨꯟꯅ ꯐꯥꯏꯠ ꯇꯧꯃꯤꯟꯅꯁꯦꯅ ꯀꯣꯔꯣꯅꯥ ꯋꯥꯔꯤꯌꯔ ꯑꯣꯏꯅ ꯄꯨꯟꯅ ꯐꯥꯏꯠ ꯇꯧꯈꯤꯕꯅꯦꯕ ꯀꯣꯔꯣꯅꯥꯁꯦ ꯑꯗꯨꯕꯨ ꯁꯤꯗꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯦ ꯀꯟꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤꯌꯔꯅꯦ ꯇꯧꯅꯔꯛꯏꯁꯦ ꯍꯥꯏꯗꯤ ꯈꯨꯠꯁꯦꯝꯒꯤꯁꯨ ꯑꯣꯏꯔꯛꯄ ꯂꯥꯟ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯈꯪꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯤꯅ ꯍꯦꯟꯅ ꯋꯥꯏꯕ ꯑꯗꯨꯅ ꯍꯦꯟꯅ ꯋꯥꯈꯜꯁꯦ ꯑꯗꯨ ꯉꯥꯛꯇꯪ ꯂꯩꯕꯤꯌꯨ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯇꯧꯖꯔꯛꯀꯦ ꯊꯥꯖꯔꯤꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯅ ꯍꯦꯟꯅ ꯁ꯭ꯋꯥꯏꯗꯁꯨ ꯂꯣꯏꯅꯃꯛ ꯈꯪꯅꯔꯤ ꯉꯥꯛꯇꯅꯤ ꯃꯌꯥꯝꯅ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯅ ꯋꯥꯏ ꯑꯗꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯝꯃ ꯊꯣꯛꯂꯗꯤ ꯑꯗꯨꯝ ꯖꯒꯣꯏ ꯏꯁꯩꯗ ꯇꯥꯏꯅꯔꯛꯄ ꯂꯦꯞꯄ ꯍꯥꯏꯁꯤꯗꯤ ꯃꯆꯠꯅꯤ ꯀꯩꯁꯨ ꯍꯦꯟꯅ ꯋꯥꯔꯧꯗꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯈꯪꯅꯁꯨ ꯑꯗꯨꯝ ꯂꯦꯞꯆꯩ ꯑꯗꯨꯅ ꯐꯥꯏꯠ ꯊꯣꯛꯒꯠꯂꯛꯄ ꯑꯗꯨꯝ ꯇꯧꯅꯤ ꯃꯇꯝꯗꯨꯒ ꯍꯥꯏꯇꯥꯔꯦ ꯆꯥꯅꯕ ꯋꯥꯔꯦ ꯑꯋꯥꯕꯒꯤ ꯏꯁꯩꯅ ꯃꯌꯥꯝꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯌꯥꯝ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯆꯤꯡꯅꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯏꯟꯗꯁꯇ꯭ꯔꯤꯗ ꯂꯩꯔꯨꯕꯅꯤꯅ ꯊꯦꯡꯊꯦꯡꯁꯦ ꯑꯗꯨꯒ ꯋꯥꯕꯒꯤꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯏ ꯃꯌꯥꯝꯅ ꯈꯪꯉꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯏꯁꯩꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯈꯣꯏꯗ ꯌꯥꯝꯅ ꯑꯇꯣꯞꯄ ꯇꯧꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯗꯥꯔꯕꯤꯟꯗ ꯍꯧꯖꯤꯛ ꯂꯧꯁꯨ ꯆꯠꯁꯦ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯏꯁꯩꯒꯤ ꯁꯤꯡꯒꯔꯅꯤꯅ ꯏꯁꯩ ꯁꯛꯄ ꯇꯥꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯨ ꯃꯁꯤꯁꯨ ꯍꯪꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯃꯥꯅ ꯀꯃꯥꯏꯅ ꯊꯦꯡꯅꯈꯤ ꯈꯣꯠꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯗꯥꯔꯕꯤꯟꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯗꯥꯔꯕꯤꯟꯒꯤ ꯐꯦꯃꯤꯂꯤꯁꯦ ꯉꯁꯥꯏꯒꯤ ꯏꯁꯩꯒ ꯌꯥꯝꯅ ꯄꯥꯝꯅ ꯏꯁꯩꯒ ꯆꯥꯛ ꯆꯥꯕ ꯏꯁꯩꯒ ꯁꯥꯏꯔꯒ ꯆꯥꯃꯤꯟꯅꯔꯛꯄꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯅꯤꯁꯨꯕꯗ ꯗꯥꯔꯕꯤꯟꯒꯤ ꯖꯦꯅꯦꯔꯦꯁꯟ ꯃꯨꯛꯇꯤ ꯂꯩꯈ꯭ꯔꯦ ꯗꯥꯔꯕꯤꯟꯒꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯗꯥꯔꯕꯤꯟꯒꯤ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡꯗꯒ ꯇꯧꯕꯗꯣ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯅꯈꯤ ꯑꯁ ꯑꯥꯔꯕꯤꯟꯁꯨ ꯁꯨꯃꯥꯏꯅ ꯇꯧꯖꯥꯔꯥꯅ ꯑꯗꯣ ꯍꯧꯖꯤꯛ ꯗꯥꯔꯕꯤꯟꯒꯤ ꯏꯆꯥꯁꯦ ꯏꯁꯩꯁꯦ ꯇꯧꯍꯟꯁꯦ ꯈꯜꯂꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯁꯩ ꯁꯛꯄ ꯃꯄꯥ ꯑꯃꯅ ꯀꯃꯥꯏꯅ ꯃꯆꯥꯗ ꯏꯁꯩ ꯑꯩꯈꯣꯏ ꯁꯛꯀꯅꯣ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁꯁꯤꯗ ꯆꯠꯅꯔꯤꯕ ꯏꯁꯩꯒꯤ ꯃꯑꯣꯡꯁꯤꯗꯗꯤ ꯑꯃꯨꯛꯁꯨ ꯃꯤꯄꯥꯏꯔꯛꯄ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯒ ꯋꯥꯕ ꯑꯗꯨ ꯈꯤꯇꯪ ꯇꯥꯏꯌꯣꯟꯅꯕ ꯑꯃꯨꯛ ꯂꯥꯛꯄꯗꯨꯗ ꯑꯃꯨꯛꯁꯨ ꯀꯤꯕ ꯌꯥꯎꯋꯤ ꯑꯗꯨꯕꯨ ꯏꯁꯩ ꯍꯩꯕ ꯒ꯭ꯌꯥꯟ ꯏꯁꯩꯒꯤ ꯑꯣꯏꯕ ꯄꯣꯠꯇꯨꯗꯤ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯑꯩꯅ ꯈꯪꯖꯕꯗꯨꯗꯤ ꯑꯩꯅ ꯄꯤꯔꯝꯒꯦꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯆꯠꯂꯒ ꯏꯁꯩ ꯁꯛꯄ ꯈꯣꯠꯄꯒꯤ ꯑꯗꯨꯒꯤ ꯉꯥꯛꯇ ꯅꯠꯇꯕꯤꯗ ꯍꯥꯏꯇꯥꯔꯦ ꯋꯥꯠ ꯏꯁ म्यूजिक डिफाइन म्यूजिक ꯍꯥꯏꯕꯗꯨ ꯃꯥꯅ ꯐꯖꯅ ꯍꯟꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯗꯤ ꯄꯤꯔꯝꯒꯦꯅ ꯈꯟꯖꯩ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤꯒꯤꯗꯃꯛꯇ ꯑꯍꯧꯕ ꯈꯨꯕꯥꯛ ꯑꯝꯇ ꯈꯨꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯥꯔꯕꯤꯟꯗꯒꯤ ꯏꯁꯩꯗ ꯍꯥꯏꯗꯨꯅ ꯂꯩꯔꯦ इसे हम तंग सकते हैं तो इंटरेक्शन प्रोग्राम हम लामी नसे
saktamna ngau hala vai ning sing taba uyu nung si bilang aibu Sisi tahu dah Soalnya nak pulih the flashback lah Pilih becil now sing Jason sing Dari dia tahu jadi Dan susah bro Thank you brother Thêm jin binawa Later batamo yasina Kaya tekha kigare nangi damata thamoy kalliga nangi namang chakiba aigona thamoy kalliga nangi namang chakiba aigona Thank you. Say kanjale, say kanbile. Okay. Ayo ini saya kadang mengenai waktu kanbile tengah. Ini suruh karena tu seksa dia. Saya pasal bapa so kanbile ini ikut tu ya. She. Iba, seksa dia nasi jadi. Semain tu kita hazard boleh tu interaction tu, kita mati kan. Saya tahu tak. Ini music program ni kalau dia tu ini gitar, mobile kalau kita film ni. Tapi tayo na bari oy season 1 saya kata kui na sakit rawi saya magkabiray si nung si hayru ba wa ay may chahak se fang na ba nung si ruba nung si hayru ba
ꯅꯨꯡꯁꯤꯍꯩꯔꯨꯕ ꯊꯃꯣꯏꯅ ꯅꯨꯡꯁꯤꯍꯩꯔꯨꯕ ꯊꯃꯣꯏꯅ. Thank you. Saya nusibo kali si Bang Tau Zai. 라인 어택 비디오. 오케이. 하이비요. 我哋冇半年幾呢？比賽幾多？分比賽幾多呢？第六都得半年嘅。 Kadai ba pa kino kadai ba pa no to specifically. लीलागी से कोई बंदना अदगा लीलादगी फिल्म वंदल ओनगी कांदा डायलॉग से चुमे लीला आइना लाइव क्रे ओजा तिनेस तोंग्रम ओजा दा आइना रिक्वेस्ट अमा तो सिनेमा ओलक कांदा लीलागी नंगी बा डायलॉग से पंच लाइन ओई बा डायलॉग खरा नाता ना ताइदी फिल्म दा अमो हपा कनो अतोपा पिज्जा अतोपा पर्सपेक्टिव अमदा मु कैरेक्टर अमा थंगेना अमाइना एक्सपेरिमेंट तौगिबने अदाइना लीलागी डायलॉग सिंग से सेंगना हारगदि फिल्म की दुनन नंजनगिदना आई जे मकाउ परै चलले अदो इनाउना तापी बसे आई जे सुमाइ तौनी खंगमदि प्रिपरेशन मसा अबेत डायलॉग खरा सिंग बा नाक बना मदने दो एनीवे इनाउना पामी बदा लो से हम फुल लोइबा डबल मीनिंग चप्पा अदो आदि नहा सिंग दि हम नुगाइबा आदि थोक तौबा फाउबा गाइगुंबा अदुगा दुंबगी मोंग नातने नोमै पाइबा ने मासे यम सटपा थुबा अदा हेक सौरकगा सल्ले त कापसन मगी सटपा जे कुइ पोते कुचे थिंजन मदा दुम सटपा हाइ डायलॉग तुने कैरेक्टर डायलॉग ने अदुगी असांग बा डायलॉग अदु याव डायलॉग सिंगुदी ngasi gi na dinga piyo aije mandi aine improvise to raga haranga phasaroi da set to la yi ne no dum tang di sat pai ji koi ponte project thing jam ma sat tesi de ya thank you Tang biyo no birom dagi kana kana yauge. Arvindo versu yai. Boni do versu yai. Dubi bum da thang ta bum to ine. Dubi sing ge wa sa ta like bro. Ông tới lại ông mà sai đi mà xong rồi cái tắc thục phi rồi. question 선비인 것인도 저기 기타 레이버 자가도다기 기타 kakhal라가 아공 자가도다기 는 싱자이 마망롱다. Mang luôn tới cái tắc nào phi rồi. Rồi. Chị mà hàng video đi. Ok. Hàng video. Arbi kesan dia hangzara isai kita sanbi no. 이상이 민가 레이방 감당 하이비로 뭐 이나 사서 도지 한 거고 그래. Isai kambira mo ina. Menang mana ni kan? 야 묵시제 민나 Kiam ni na. 리나. 오케이. Isai kambira mo. 이세 뭐 간비로 뭐. Ini anu isai tu. Apa dah kau tu? Adu ini na te do ai han isai ni. Ego de han isai ka mo yung kambira. Nga nusibi da na. Ego te ma yang jani ma. 뭐야 겐티긴 그래. Oza matigen ini mana tigen 오케이. 바이럭로라 아이 사컵도이바 찔라 루이비 징로라 레이친 코메나 타와야이나 Hawaii nanata athapa da kaura ganon leilom kare miram sida athapa da kaura ganon leilom kare miram sida thoda bi leila kumiri thoda bi
우바람 사이티 마당 러버츠게 책 엑세코 다갓미네세 마망롱다 하나 아마 레이크레 와항 레레 하나 밍 레이버 맘다 하나 이비 ai mình mustakim ko ai mang phan dai ni ba ado aina sar bin dai na kero ta khan jani ma se image sina uri ban nang gi nungsi saktam da hai ba isai me yak to aina matam le angam ngoi hai ta thamoi da yam fit tau gi ba hai ta ngang ngồi nè hoi angam ngoi ngang ngồi nè cái đâu đi xây cái thằng ấy là phiên tùng đấy hoi phong thang do adai da step am lan chal lori angam ngoi sao mà step am lan chal lori first love ado kamay to da isay do irak pakan kaya wa kige ado ba kama matam da I kige sige isay se yaba umakanta mo umatil lagi se yam dik way na mazi ibi ado mazi ozani mani no so ay na may kumali tharakim na doy na koy at na tumba hibam maka bena na to na to kimini mana kapos ang bisay niya na siya may dabon na so hay bani na sa isay do mamata ay kuy sakit na ado isay do matik amatang nanaw gi talaga hatok piram na ba mayam isu talaga mustaqil na yam mayek sen ay ni aina abin na sacrificing da aina yam pamjaba isa mana di sapi wi aya da dong asiding mustaqil na hayram na sa 다보니 양 또이는 무슨 딸 다보니 세이버 제가도 무스타킨제 매약 밤대기 라이로 스파이더스 레이도 프로그램 시기는 부터 라이라고 더워이나 ay mayam phan dai la ni sa 무직세 와우 무스타킨 기도 다 호부 고마웠다 세브라타나 매약 밤대기 프로그램 시기 인건 라피버 다같이 soy na saksa kay no 마야이 갈라바 뭉시기 호나 시카에 아이비 가야 구딘다 마야이 갈라바 뭉시기 호나 시카에 아이비 가야 구딘다 마이리 톡다바 뭉시기 마이나 잡라데 아이비 합자 올라세 마이리 톡다바 뭉시기 마이나 잡라데 아이비 합자 올라세 이비시나 우리와 남기는 시사답세 마후부가 땅제 모이nom에 이비시나 우리와 남기는 시사답세 마후부가 땅제 모이nom에 thank you so much Torban ukina beribaksida Ay tung kapiram ni thori putuna Buknam ni monghoy Ikat sida na kutman na Tindat piram ni Thawra tinjay na thamoy nung Ibig sida buriba Ôi đập lệ Ibisina uliba Nami nung si sandang se Mahuhu batate Ôi đập lệ
flashback lakko mali Mustafi kay hagan ima ay horen isay lor dai to zira guys pwede amatanga nupilatagi amatanga wahang amatanga law na sa sarang horen ko pwede so ni sahan jaga nupising imaragtagi khut thangat piyo wahang hang biningba yaudra kana nupa tama halaksa ming lai phamana tai biyo Hello. I can Singjamai Wama Kajulakai de Gine Kongar Pondenu Devi. I quit Arvin the Yin Nasi Nongdam by Saigo. I do done live them the yin jacket over. I know finding and we say it. ma isak di sakse gredo Tanga Hanbi Ropan and Mila coming in on the soul, coming in the Taja Hokeba. mati ma ho jage ta Thank you, thank you. Matam isafo na homkravanangi thamoigo kanana taina rubani wakat leitavara agi putsinabu yai fagani khanava sakharava nijava mai manana amatanga okay sa minga live ham nga amtang hanay biro di ba wang hanbi Okay. ꯑꯩꯁꯦ ꯀꯩꯅꯣꯗꯒꯤꯅꯦ ꯐꯥꯝꯅ ꯇꯧꯐꯝ ꯂꯩꯀꯥꯏꯗꯒꯤ ꯇꯧꯐꯝ ꯀ꯭ꯔꯤꯁꯅ ꯆꯟꯗ꯭ꯔ ꯑꯗꯨꯒ ꯑꯩꯁꯦ ꯚꯤꯖꯨꯋꯦꯜꯂꯤ ꯏꯝꯄꯤꯌꯔꯅꯤ ꯑꯗꯨꯒ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝ ꯄꯨꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯦꯡꯀꯔ ꯋꯥꯟ ꯀ꯭ꯔꯤꯀꯦꯠꯁꯦ ꯑꯩꯅ ꯃꯥꯒꯤ ꯊꯤꯡꯀꯤꯡ ꯑꯩꯈꯣꯏꯒꯤ ꯈꯦꯁꯣꯔꯖꯤꯠꯁꯦ ꯃꯥꯒꯤ ꯊꯤꯡꯀꯤꯡ ꯑꯩ ꯈꯪꯉꯤ ꯃꯥꯒꯤꯗꯃꯛꯇ ꯃꯌꯥꯝ ꯈꯣꯡꯉꯥꯡꯇꯪ ꯑꯗꯒꯤ ꯃꯥꯒꯤ ꯉꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯗꯤꯁꯇꯤꯡ ꯑꯣꯏꯌꯦ ꯗꯤꯁꯇꯤꯡ ꯌꯥꯝꯗꯤ ꯑꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯔꯦꯁꯄꯦꯛ ꯌꯨ ꯑꯔꯕꯤꯟ ꯀꯩꯅꯣ ꯁꯤꯡꯒꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯍꯣꯏ ꯑꯩꯅꯅꯦ ꯑꯩꯅ ꯁꯨꯝ ꯍꯪꯀꯥꯟꯗ ꯃꯌꯥꯝꯅ ꯇꯥꯕꯗꯕꯨꯗꯤ ꯄꯔꯁꯣꯅꯦꯜꯂꯤ ꯂꯥꯛꯄ ꯌꯥꯏꯅ ꯈꯟꯕ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯅꯠꯇꯦ ꯑꯗꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯐꯤꯃꯦꯜ ꯁꯤꯡꯒꯔꯁꯤꯡꯁꯦ ꯑꯗꯣ ꯑꯩꯁꯦ ꯃꯃꯩꯗ ꯍꯧꯗꯧꯖꯅ ꯍꯥꯟꯅ ꯃꯀꯣꯛꯇ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯑꯔꯕꯤꯟꯗꯤ ꯏꯆꯥ ꯑꯃ ꯂꯩꯔꯦ ꯆꯍꯤ 60 ꯁꯨꯔꯁꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯏꯁꯩ ꯑꯗꯨꯝ ꯁꯛꯀꯅꯦꯕꯀꯣ ꯅꯨꯄꯤ ꯁꯤꯡꯒꯔꯁꯤꯡꯁꯦ ꯃꯌꯨꯝꯕꯨ ꯍꯦꯛ ꯄꯥꯜꯂꯕ ꯀꯣ ꯁꯤꯁꯦ ꯃꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯑꯦꯗꯚꯥꯏꯁ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦꯀꯣ ꯅꯪꯒꯤ ꯁꯥꯏꯠꯇꯒꯤ ꯂꯣꯏꯅꯃꯛꯁꯦ ꯁꯖꯦꯁꯟ ꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯁꯤꯡꯒꯔꯁ ꯑꯩꯈꯣꯏꯒꯤ ꯐꯤꯃꯦꯜ ꯁꯤꯡꯒꯔꯁꯤꯡꯁꯦ ꯃꯌꯨꯝ ꯄꯥꯜꯂꯗꯤ ꯏꯁꯩ ꯁꯛꯄꯁꯦ ꯇꯣꯛꯄꯗꯧ ꯇꯧꯋꯦꯕ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯍꯥꯔ ꯐꯦꯃꯤꯂꯤ ꯑꯦꯟ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯁꯤꯡꯒꯔꯁꯤꯡꯁꯦ ꯁꯤꯗ ꯅꯉꯣꯟꯗꯒꯤ ꯁꯖꯦꯁꯟ ꯈꯔ ꯃꯤꯅꯤꯠ 2-3 ꯑꯗꯨꯝꯇꯪ ꯊꯝꯕꯤꯌꯨ ꯄ꯭ꯂꯤꯖ ꯊꯦꯡꯛ ꯌꯨ masi ꯑꯩꯈꯣꯏꯅꯁꯨ ꯍꯟꯊꯦꯡꯅꯅ ꯌꯥꯝ ꯆꯨꯝꯃꯦ ꯍꯟꯊꯦꯡꯅꯅ ꯊꯦꯡꯅꯖꯕ masi mainly magi family dugisu yamna makha poli adubu yamna haibisigi opposite ta haitare example ene iche pusparani anigiri iche nandeshori koi music hena bakana re haitare yamagi ziki thoughts tadagi kitang na thairaga makoi ene example bisabani aduna makoi dauna ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯂꯣꯏꯁꯟ ꯒ꯭ꯔꯨꯞꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯑꯃꯨꯛꯇꯪ ꯁꯖꯦꯁꯟ ꯂꯧꯍꯟꯅꯤꯡꯉꯤ ꯏꯆꯦ ꯍꯣꯏꯗꯒꯤ ꯑꯩꯅ ꯍꯥꯏꯕꯕꯨꯗꯤ ꯍꯟꯊꯦꯡꯅꯅ ꯑꯩꯈꯣꯏꯒꯤ ꯖꯦꯟꯗꯔ ꯃꯁꯦꯟ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯑꯗꯨꯒꯤ ꯁꯖꯦꯁꯟꯁꯦ ꯑꯩꯅ ꯑꯩꯒꯤ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ
victim hai tare victim hai jage ba sumaina ishe sha ma gal lep sing sa final tang decision lo ni nge duga hena isai da si mainly family problem so be du isai orai be lep da ba duga ko gi tu na dum ai wa bu chat ke habe wa kholon do le bi ni ka shum ta si de effect le roi example ai na pizza ni che bus pani che na de shuli che sofia ho isi du kana dum sai hai tare ai am hena si da kana de ai hai jara ni amoda si di thamja ꯑꯗꯨꯒ ꯃꯔꯛꯇ ꯅꯁꯨ ꯑꯩꯍꯥꯛꯄꯨꯁꯨ ꯊꯥꯒꯠꯄꯤꯔꯛꯄ ꯑꯣꯖꯥ ꯍꯥꯏꯒꯗ꯭ꯔꯥ ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯔꯨꯞ ꯍꯥꯏꯒꯗ꯭ꯔꯥ ꯇꯧꯏꯃꯛ ꯈꯪꯕꯨ ꯆꯦꯔꯤ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯗꯤꯁꯇꯤꯡ ꯑꯣꯏꯅ ꯇꯥꯛꯄꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯑꯩꯒꯤꯗꯤ USP ꯅꯤ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯁꯦ ꯌꯥꯝꯅ ꯁꯥꯔꯞ ꯑꯣꯏꯌꯦꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯦ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯕꯨꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩ ꯇꯧꯏꯃꯛ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯔꯦ ꯃꯌꯥꯝꯅꯁꯨ ꯗꯤꯃꯥꯟꯁꯦ ꯏꯁꯩꯅ ꯍꯥꯏ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ आर्टिस्टिंग उन्नबगी अखोई थौरमसे मतंग स्वाइदा अखोई टेंशनजरगा मयामना पामीबा इसेदो डायरेक्ट हेक्ट तौरसेना अखोई वारे पर कई काइए मया केम काइदे थैंक यू सो मच लिंगसन बिनिबा बोनी अमदी अरविंद थागजो फोंदोकचरी तौरु बदा माइ पाकबा अदुगा लाकदबा तुंगी पुनसिना सुमियामगी हेना थौगल तौबा ngambiyu haibu wapunsiba si sinjal langjiri bisingi maikei नलुना थमजरी हाइबसना ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯔꯕꯤꯟ ꯑꯗꯒꯤ ꯏꯌꯥꯝꯕ ꯕꯣꯅꯤ ꯑꯃꯗꯤ ꯉꯁꯥꯏ ꯉꯥꯏꯍꯥꯛꯇꯪ ꯇꯧꯔꯒꯁꯨ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯕꯤꯅꯕ ꯍꯣꯠꯅꯕꯤꯔꯝꯕ ꯏꯆꯦ ꯆꯤꯇ꯭ꯔꯕꯨꯁꯨ ꯃꯥꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯦꯚꯔꯒ꯭ꯔꯤꯟ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯨ ꯇꯧꯕ ꯉꯝꯕꯤꯌꯨ ꯑꯗꯨꯒ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯉꯁꯤꯒꯤ ꯃꯤꯗ ꯗꯦ ꯁ꯭ꯇꯥꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯑꯩꯈꯣꯏ ꯏꯁꯩ ꯑꯃꯨꯛ ꯂꯩꯔꯒꯅꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯅ ꯃꯕꯦꯟꯊꯦꯡ ꯅꯤꯖꯔꯤ ꯊꯦꯡꯛ ꯌꯨ